Sinamyam, I will be Kuna Terenia Jaru Dreco Sinamyam, Dunga Lapio Sinaway Tanasi, Monte General System Biro, Sinamyam Bungai Jari, Sinamyam, I check Chaki, Sinamyam Horasi, Sinam Nation items having I live in a car, or using a Hanjar Am, Ungitura Conconti, Sinamyam. Sinamyam Najaring Singanga Sambiro. Hugung. Sinamyam Hasang Biro, Sinamyam LB Hore. Now support. Susunga. Ma'am support. Sino ma'am Sangbiro. Sino ma'am Tumbira bro. Bibina lal marak sida support ka ina. Kamuding si Moirangda amalay gidre adugi akoy ma'am yengnarami ay ito lapatang ngari check charabo koy temen support full support temen kanyang chạy temen kanyang chạy tema mirga thongbama koi te mena pire ai nga yam cha yadana akhoi gena mukangaga
ꯄꯥꯟꯒ ꯊꯣꯡꯉꯤ ꯑꯩꯈꯣꯏ ꯇꯥꯗꯣꯏꯅ ꯈꯥꯔꯤꯁ ꯊꯣꯡꯕ ꯄꯤꯔꯛꯏ ꯑꯣ ꯇꯤꯟ ꯏꯔꯣꯝꯕ ꯆꯥꯏꯌꯦ ꯅꯦꯠ ꯌꯥꯗꯕꯁꯨ ꯅꯠꯇꯦ ꯃꯥ ꯉꯁꯥꯏꯗꯩ ꯉꯥꯏ ꯂꯩꯕꯅꯦ ꯅꯦꯠꯁꯤ ꯌꯥꯗꯕ ꯈꯥꯔꯤꯁꯇꯣ ꯍꯥꯎꯕꯅꯤꯀꯣ ꯍꯥꯎꯋꯦ ꯑꯗꯨꯝ ꯍꯥꯎꯋꯦ ꯑꯗꯣ ꯍꯥꯎꯔꯦꯕꯅꯦ ꯑꯩ ꯉꯥ ꯌꯥꯝ ꯆꯥꯏꯅ ꯉꯥ ꯄꯤꯔꯛꯏꯕ ꯋꯥꯎ ꯉꯝꯕ ꯈꯨꯃꯟꯅ ꯅꯦꯠ ꯌꯥꯝ ꯆꯞꯄꯦ ꯅꯄꯤꯅꯣꯖꯥ ꯃꯨꯛꯕꯥꯡꯗꯣ ꯃꯨꯟꯅ ꯑꯝꯇꯪ ꯌꯦꯡꯖꯒꯦꯕꯨ ꯋꯥꯎ ꯊꯥꯒꯠꯆꯔꯤ ꯈꯨꯃꯟ ꯑꯩꯁꯤ ꯃꯨꯛꯕꯥꯡ ꯅꯠꯇꯦꯀꯣ ꯁꯨꯝ ꯑꯦꯜꯕꯤ ꯃꯆꯥ ꯑꯃ ꯁꯨꯝ ꯀꯥꯞꯄꯅꯦ ꯍꯥꯏꯗꯤ ꯅꯦꯠꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯀꯣ ꯑꯗꯣ ꯑꯗꯨꯝ ꯑꯦꯜꯕꯤ ꯊꯥ ꯑꯩ ꯆꯥꯛꯁꯦ ꯈꯤꯇꯪ ꯊꯦꯡ ꯊꯦꯡ ꯆꯥꯕꯅꯤꯅ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏ ꯈꯨꯃꯟꯕꯨ ꯀꯔꯤ ꯃꯊꯦꯜ ꯍꯥꯎꯒꯦ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏ ꯈꯨꯃꯟꯕꯨ ꯈꯨꯃꯟ ꯀꯔꯤ ꯃꯊꯦꯜ ꯍꯥꯎꯒꯦ ꯑꯣ ꯇꯥꯗ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯊꯥꯒꯠꯆꯔꯤ ꯀꯔꯤ ꯃꯊꯦꯜꯅꯣ ꯇꯥꯗ ꯉꯥ ꯊꯣꯡꯕꯅꯦ ꯇꯥꯗꯗꯤ ꯀꯔꯤ ꯃꯊꯦꯜ ꯍꯥꯎꯕꯤꯒꯦ ꯇꯥꯗ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏ ꯇꯥꯗꯕꯨ ꯊꯦꯡꯉ ꯃꯇꯝꯁꯤꯗ ꯑꯩ ꯆꯦꯅꯦꯜꯗ ꯁꯞꯄꯣꯔꯠ ꯇꯧꯕ ꯆꯪꯕꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯍꯜꯂꯣ ꯇꯥꯗ ꯂꯥꯏꯔꯤꯛ ꯇꯧꯕꯤꯔꯝꯃꯨ ꯇꯥꯗ ꯌꯨꯝꯗꯔ ꯃꯄꯥꯟꯗ ꯂꯩꯕꯤꯔꯤꯕ꯭ꯔꯥ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯇꯥꯗ ꯏꯆꯦ ꯏꯆꯥꯗꯣ ꯂꯣꯇꯔꯅꯤ ꯀꯥꯀꯥ ꯍꯣꯏ ꯑꯗꯨꯝꯗꯤ ꯍꯪꯉꯨꯗ꯭ꯔꯤ ꯑꯗꯨꯛ ꯌꯥꯝꯅ ꯍꯥꯎꯅ ꯆꯥꯕꯕꯨ ꯀꯔꯤ ꯃꯊꯦꯜ ꯑꯣꯏꯔꯕꯅꯣ ꯈꯨꯃꯟ ꯉꯥ ꯊꯣꯡꯕꯅꯦ ꯀꯣ ꯉꯥ ꯊꯣꯡꯕꯅꯤ ꯑꯩ ꯍꯋꯥꯏ ꯆꯥꯖꯔꯦ ꯑꯣ ꯆꯥꯈ꯭ꯔꯦ ꯑꯣ ꯑꯃꯨꯛꯄꯨ ꯂꯥꯝꯃꯛꯑꯦ ꯆꯥꯕꯗꯣ ꯎꯔꯒ ꯆꯥꯁꯤ ꯂꯥꯛꯑꯣ ꯑꯣꯍꯣ ꯄꯅꯤꯔ ꯑꯣꯏꯅ ꯍꯣꯠꯅꯔꯦ ꯋꯥꯎ ꯇꯥꯗ ꯌꯥꯝ ꯍꯥꯎꯕꯅꯤ ꯉꯥ ꯍꯦꯜꯂꯤꯌꯦ ꯑꯣ ꯃꯤ ꯂꯩꯇꯕ ꯌꯥꯎꯕꯀꯣ ꯌꯨꯝꯗꯅꯤ ꯑꯣ ꯍꯥꯏ ꯔꯥꯖꯦꯟꯗ꯭ꯔꯅ ꯍꯥꯥ ꯒꯨꯗ ꯅꯥꯏꯠ ꯍꯥꯏ ꯑꯣꯀꯦ ꯊꯥꯒꯠꯆꯔꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯔꯥꯖꯦꯟꯗꯔ ꯂꯥꯏꯛ ꯗꯟ ꯊꯦꯡꯀ꯭ꯌꯨ ꯊꯥꯒꯠꯆꯔꯤ ꯗꯗꯥꯕꯨ ꯏꯆꯤꯟ ꯊꯥꯒꯠꯆꯔꯤ ꯔꯥꯖꯦꯟꯗꯅ ꯍꯥꯏꯕ ꯁꯕꯁꯀ꯭राइबर ꯑꯣꯀꯦ ꯍꯦꯜꯂꯣ ꯍꯦꯜꯂꯣ ꯍꯥꯏ ꯕꯤ ꯑꯦꯝ ꯕꯤꯅꯣꯠ ꯑꯣꯐꯤꯁꯦꯜ ꯍꯥꯏꯕ ꯍꯦꯜꯂꯣ 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 ꯕꯤ ꯑꯦꯝ सपोर्ट मी प्लीज ओके ठीक है सपोर्ट करता हूँ ओके आई एम सपोर्ट
타겟자리 이제는 subscriber 해요. Like done. 타겟자리 चैनल में हम हापियो वाई सनसी नहीं कितना नुमारी विनोद कहाँ से बोल रहे हो आप विनोद ने बोला कि मैं नेपाल से हूँ ओ थैंक यू विनोद जी आपको मैं स्वागत करती हूँ बहुत शुक्रिया बोलना चाहता हूँ इतने रात 10 10:30 बजने वाला है इस टाइम पे ठीक है मेरे चैनल में आकर सपोर्ट कर रहे हैं इसके लिए आपको बहुत बहुत शुक्रिया ठीक है आपको भी चैनल अगर है तो सपोर्ट करती हूँ को ठीक है विनोद भाई थैंक यू सपोर्ट करने के लिए धन्यवाद मैं भी सपोर्ट करती हूँ आएगी कमेंट गदी पादेने को फै फै है पारी दुदी आएगी कमेंट गदी पादे को फै फै 시버드다 설마나 하오범 말래 예 그래 숨 하오래가 하오 아쿠가 그 호비게 ô cô giá lại ở giá sau biết thùng bao hầu đó giá ở đâu ở đây ai thua cái thua cái năng khăng nhé ai đi đúng comment âu cái bà đi xin đi cái gì ra ngỏ ai ra ngao ấy nó phân ra đâu ra ai càng cái xí xe thôi cái đi cái điều nó hậu bị đấy xí này hàng đúng gì hậu ấy hay à hậu nữa ra nga thùng bạ Hare Krishna ai ga mà này có chắc được đi bộ ba vậy nữa nâng bà không gì đâu cái này tôi coi gì đâu 싫어 không được 뭐라 được 애가는 nga thùng 애가 만나려면 nga thùng chứ 만나려면 ভিতরে না হিদল তরকারি নি হ্যাঁ হ্যাঁ হিদল তরকারি লাইক করেন 조금 무거워지면 힘들고 자 똘한 Apa 생각해 Hanya kita kulong sa depan. 그 비비네 봐 조금 누가 자는 진 그리고 보자 똘한 짜닝이 하려고 비마 짜닝이 하려고 네 에리
Egana. Good night, dear all. Okay, thank you. Ega thagachari. Thenga matam si egana hakai thokpiraga. Manau chine jangbi support to biram damta ega bu hainga yan thagachari. Ado like tok dobe chinau jarogadi like macham to biram ko chinau myam. Kedoina. Mẹ mình chỉ nấu nung nhầm lại gì qua đi cái tiếp đây là gì ở ra kia bà giờ ni ai gì ôi này đi Hayang magtupra. Song hayo. ai pa qua đi cái tiếp lên he ai giờ ra giờ ni ai ôi này đi giờ tên năng yêu này đi à nào tí cái nào lấy lối chân nó bô bò chút bô cút đô bò làm nè hào lắm nè hào ấy cái đây nó ngang gì wow dây phá ba sa xin lô thank you dây phá ba like mà sao mà tôi mo dây phá ba chắc chắn là bố cái hình trang cha cái dây phá ba like tôi biết mo wow ibu cale dây phá ba like tôi biết mo ko ibu chana cái hình trang nọ cha ibu chana ngắt thong nghe karis thong bấm mà ko adu cái đi kang ka pan cái thong bấm mà đi ami pi mà form ni sogri role yamba di kari hinjang no dây phá ba yamba di ngắt thong mà chaye bebina lo laga leiba singdo thokpiro kakagi elbise mapung phal si mayam oh my god nusi heda oja tolanda haidisa jai phaba lai mchama kapiramo akhoi ibem chari kanyang chage lakpiraga like tawda tawbinu ko bebin haiba jai phaba sono nang amu la abai okay jai phaba che sono chubran ni ibem cha kari nyang chage Runita Bruna, hai kakak, wow, Runita hai, kasih kaman dengar ibu.
ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯊꯥꯒꯠꯆꯔꯤ ꯔꯣꯅꯤꯇꯥ ꯀꯀꯥꯒꯤ ꯆꯦꯅꯦꯜꯅ ꯆꯪꯕꯤꯔꯛꯄ ꯊꯥꯒꯠꯆꯔꯤ ꯃꯇꯝ ꯁꯥꯡꯉꯦ ꯎꯅꯗꯕ ꯀꯣ ꯊꯦꯡꯀ꯭ꯌꯨ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯏ ꯉꯥ ꯆꯥꯔꯦ ꯑꯣꯖꯥ ꯋꯥꯎ ꯌꯥꯝ ꯍꯥꯎꯔꯝꯅꯤꯀꯣ ꯑꯩꯒ ꯃꯥꯟꯅꯔꯦ ꯍꯥꯎꯔꯝꯅꯤꯗ ꯑꯣꯖꯥꯅ ꯂꯥꯏꯛ ꯗꯟ ꯑꯩ ꯑꯣꯖꯥꯗꯤ ꯁꯨꯛꯇ ꯁꯞꯄꯣꯔꯠ ꯇꯧ ꯂꯩꯔꯝꯃꯤ ꯕꯦꯕꯤ ꯀꯩꯕ ꯐꯨꯔꯧꯔꯥ ꯅꯪ ꯍꯥꯏ ꯑꯣ ꯏꯆꯦ ꯏꯕꯦꯝꯆꯥ ꯊꯥꯖꯗꯦꯅꯦ ꯍꯥꯏꯌꯦ ꯀꯩꯅꯣ ꯑꯣ ꯏꯆꯦ ꯏꯕꯦꯝꯆꯥ ꯊꯥꯖꯗꯦꯅꯦ ꯀꯩꯅꯣ ꯍꯥꯏꯔꯛꯏꯁꯤꯕꯣ ꯅꯨꯡꯉꯥꯏꯔꯤ ꯀꯀꯥꯗꯤ ꯅꯥꯌꯦꯛ ꯇꯧꯗꯦ ꯅꯨꯃꯤꯠꯇ ꯅꯥꯌꯦꯛ ꯇꯧꯗꯦ ꯅꯪꯁꯨ ꯅꯥꯌꯦꯛ ꯇꯧꯗꯦꯀꯣ ꯅꯥꯌꯦꯛ ꯇꯧꯗꯅ ꯅꯨꯡꯉꯥꯏꯅ ꯁꯨꯝ ꯂꯩꯔꯣ ꯀꯣ ꯀꯀꯥꯗꯤ ꯀꯨꯏꯔꯦꯗ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯇꯕ ꯔꯣꯅꯤꯇꯥ ꯀꯀꯥꯗꯤ ꯀꯨꯏꯔꯦ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯇꯕ ꯅꯦꯠꯀ ꯌꯥꯗꯕꯅꯤꯅ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯅꯥꯎ ꯑꯕꯤꯁꯦꯛ ꯂꯥꯛꯑꯦ ꯍꯥꯏ ꯀꯩ ꯍꯤꯟꯖꯥꯡꯅꯣ ꯑꯣꯖꯥ ꯉꯥ ꯊꯣꯡꯉꯤ ꯑꯕꯤꯁꯦꯛ ꯅꯪ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯏ ꯕꯦꯕꯤꯅ ꯍꯥꯏꯕ ꯐꯨꯕꯤꯔꯣꯍꯦ ꯅꯪ ꯉꯥꯏꯔꯦꯍꯦ ꯏꯌꯥꯝꯕ ꯀꯥꯏꯗꯩ ꯑꯣꯏꯕꯤꯔꯕꯅꯣ ꯌꯥꯏꯐꯕ ꯑꯩ ꯀꯁꯥꯔꯒꯤꯅꯦ ꯔꯣꯅꯤꯇꯥꯅ ꯑꯩ ꯈꯪꯕ꯭ꯔꯣ ꯀꯀꯥ ꯕꯁꯀꯥꯟꯗꯤꯒꯤ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯗꯤ ꯍꯋꯥꯏ ꯊꯣꯡꯕ ꯆꯥꯏ ꯍꯋꯥꯏ ꯊꯣꯡꯕ ꯑꯣꯖꯥ ꯏꯕꯦꯝꯆꯥꯅ ꯀꯩꯗꯧꯔꯒꯦ ꯍꯪꯉꯦ ꯕꯦꯕꯤ ꯅꯪ ꯁꯣꯏꯔꯔꯣꯏꯀꯣ ꯃꯣꯏꯔꯥꯡ ꯁꯤ ꯆꯪꯉꯛꯏ ꯀꯥ ꯅꯨꯡꯉꯥꯏꯔꯤꯕꯣ ꯁꯨꯝ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯇꯥꯔꯦ ꯔꯣꯅꯤꯇꯥ ꯅꯪ ꯕꯁꯀꯥꯟꯅꯤ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏ ꯔꯨꯄꯥꯕꯔꯤ ꯑꯣꯖꯥꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯍꯥ ꯅꯠꯇꯦ ꯀ꯭ꯔꯤꯁꯅꯄꯨꯔꯒꯤꯕ ꯀ꯭ꯔꯤꯁꯅꯄꯨꯔꯒꯤ ꯕꯤꯕꯤꯟ ꯍꯥꯏꯕ ꯀꯔꯤ ꯅꯃꯥꯏ ꯊꯨꯒꯥꯏꯅꯤ ꯅꯪ ꯀꯣꯏ ꯀ꯭ꯔꯤꯁꯅꯄꯨꯔꯒꯤ ꯍꯥꯏꯔꯤꯕ ꯀꯩꯗꯧꯔꯤꯒꯦ ꯕꯤꯕꯤꯟ ꯍꯥꯏꯕ ꯅꯃꯥꯏ ꯊꯨꯒꯥꯏꯅꯤ ꯅꯪꯀꯣ ꯍꯥꯏ ꯑꯩꯗꯤ ꯔꯣꯅꯤꯇꯥ ꯑꯃꯅ ꯔꯟꯖꯤꯇꯥ ꯍꯥꯏꯕ꯭ꯔꯥ ꯀꯥꯎꯔꯦꯅꯦ ꯃꯣꯏꯔꯥꯡꯁꯨ ꯀꯔꯤ ꯃꯊꯦꯜ ꯑꯣꯏꯅ ꯍꯣꯠꯅꯔꯒꯦ ꯉꯥ ꯍꯣꯠꯅꯔꯦ ꯉꯥ ꯑꯣꯏꯅ ꯍꯣꯠꯅꯔꯦ ꯃꯣꯏꯔꯥꯡ ꯏꯕꯦꯝꯆꯥꯅ ꯀꯔꯤꯒꯤ ꯊꯨꯒꯥꯏꯗꯣꯏꯅꯣ ꯍꯥꯏ ꯌꯥꯏꯐꯕꯅ ꯕꯦꯕꯤ ꯀꯤꯖꯩꯌꯦ ꯑꯌꯥ ꯍꯥꯏ ꯀꯤꯖꯩꯌꯦ ꯍꯥꯏ ꯃꯥꯏꯅꯨ ꯃꯆꯥ ꯀꯧꯕꯗꯣ ꯀꯀꯥꯅ ꯃꯥꯒꯤ ꯃꯆꯦꯅꯦ ꯍꯣ ꯑꯣꯀꯦ ꯑꯠꯆꯥ ꯃꯥꯏ ꯃꯆꯦ ꯀ꯭ꯔꯤꯁꯅꯄꯨꯔꯗ ꯂꯩꯕ꯭ꯔꯥꯅꯦ ꯍꯣꯖꯥꯏꯗ ꯂꯩꯗꯥꯏꯅꯦ ꯔꯣꯅꯤꯇꯥ
ꯃꯥꯏꯅꯨ ꯃꯆꯥ ꯀꯧꯕꯗꯣ ꯀꯀꯥꯅ ꯃꯥꯒꯤ ꯃꯆꯦꯅꯤ ꯑꯗꯣ ꯃꯆꯦꯗꯤ ꯍꯣꯖꯥꯏꯗ ꯅꯠꯇ꯭ꯔꯣ ꯂꯩꯕꯗꯨꯕꯣ ꯔꯣꯅꯤꯇꯥ ꯀꯀꯥꯗꯤ ꯚꯥꯞ ꯇꯥꯗ꯭ꯔꯤꯕꯣ ꯃꯥꯏꯅꯨ ꯃꯆꯥꯒꯤ ꯃꯆꯦꯗꯤ ꯍꯣꯖꯥꯏꯗ ꯂꯩꯕ ꯅꯠꯇ꯭ꯔꯣ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯑꯩꯒꯤ ꯀꯀꯥꯅꯤ ꯈꯪꯕ꯭ꯔꯥ ꯅꯪ ꯑꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯋꯥꯔꯧꯕꯤꯅꯨ ꯑꯩꯒꯤ ꯏꯆꯟꯕꯤꯕꯤꯅ ꯁꯦ ꯍꯥꯏꯕꯗꯣ ꯁꯥꯎꯕꯤꯅꯨ ꯑꯩꯒꯤ ꯏꯆꯟꯁꯤꯗꯤ ꯃꯊꯃꯣꯏ ꯇꯤꯡꯕꯅꯤ ꯃꯥꯅ ꯗꯣꯡ ꯗꯣꯡ ꯍꯥꯏꯗꯣꯛꯄꯅꯤ ꯍꯦꯛꯇ ꯑꯗꯣꯀꯣ ꯃꯌꯥꯝ ꯁꯨꯝ ꯐꯥꯒꯤ ꯇꯧꯅꯕꯅꯤ ꯁꯥꯎꯕꯤꯅꯨꯀꯣ ꯑꯩꯕꯨꯔꯣ ꯍꯥꯏꯁꯦ ꯍꯥꯏ ꯌꯥꯏꯐꯕꯅ ꯑꯣꯀꯦ ꯁꯥꯎꯅꯨ ꯌꯥꯏꯐꯕ ꯀꯣ ꯕꯦꯕꯤꯅ ꯍꯥꯏꯕꯗꯣ ꯁꯥꯎꯕꯤꯅꯨ ꯃꯍꯥꯛꯇꯤ ꯁꯨꯝ ꯄꯨꯡꯍꯥꯏꯗ ꯍꯥꯏꯕꯅꯤ ꯑꯉꯥꯡꯅꯤꯅꯀꯣ ꯃꯥ ꯃꯕꯨꯛꯇꯗꯤ ꯀꯔꯤꯝ ꯂꯩꯖꯗꯕꯅꯤ ꯑꯩꯒꯤ ꯏꯆꯟꯁꯦ ꯃꯌꯥꯝ ꯁꯥꯎꯕꯤꯅꯨ ꯀꯣ ꯇꯥꯕ꯭ꯔꯥ ꯔꯣꯅꯤꯇꯥ ꯃꯥꯏꯅꯨ ꯃꯆꯥꯒꯤ ꯃꯆꯦꯗꯤ ꯍꯨꯖꯥꯏꯗꯅꯦ ꯍꯣꯏꯌꯦ ꯍꯣꯏꯗ ꯌꯨꯝ ꯄꯥꯜꯂꯦ ꯁꯨꯝ ꯈꯪꯉꯔꯣꯏ ꯍꯥꯏꯅ ꯍꯥꯏꯕꯅꯤ ꯑꯣ ꯍꯣ ꯍꯣ ꯈꯪꯉꯔꯣꯏ ꯍꯥꯏꯅ ꯍꯥꯏꯕꯅꯦꯕ ꯑꯣꯀꯦ ꯍꯣꯖꯥꯏꯗ ꯆꯠꯆꯥ ꯑꯣꯀꯦ ꯑꯗꯨꯗꯤ ꯅꯪꯒꯤꯁꯤꯅ ꯔꯣꯅꯤꯇꯥ ꯕ꯭ꯂꯣꯛ ꯔꯣꯅꯤꯇꯥ ꯁꯣꯔꯃꯥ ꯍꯥꯏꯅ ꯊꯝꯃꯨꯗ꯭ꯔꯥ ꯑꯗꯨꯗꯤ ꯈꯪꯉꯅꯤ ꯑꯩꯗꯤ ꯅꯪꯒ ꯃꯤꯡ ꯃꯥꯟꯅꯕ ꯑꯩꯈꯣꯏ ꯀꯁꯥꯔꯒꯤ ꯔꯟꯖꯤꯠꯇꯥ ꯍꯥꯏꯕ꯭ꯔꯥ ꯔꯣꯅꯤꯇꯥ ꯍꯥꯏꯕ ꯀꯥꯎꯈ꯭ꯔꯦ ꯃꯥꯒ ꯍꯥꯏꯐꯦꯠ ꯃꯥꯟꯅꯔꯨꯕꯗꯨꯒ ꯍꯧꯖꯤꯛꯄꯨꯗꯤ ꯌꯨꯝꯗ ꯂꯥꯛꯑꯦ ꯀꯀꯥ ꯑꯣ ꯀ꯭ꯔꯤꯁꯅꯄꯨꯔꯗ ꯂꯥꯛꯑꯕꯣ ꯑꯗꯨꯗꯤ ꯀꯀꯥꯒ ꯅꯪꯒ ꯀꯅꯦꯛ ꯂꯩꯅꯕ꯭ꯔꯥ ꯆꯦꯅꯦꯜꯁꯦ ꯃꯥꯏꯅꯨ ꯃꯆꯥ ꯀꯨꯏꯔꯦ ꯆꯪꯉꯛꯇꯕ ꯐꯥꯒꯤ ꯇꯧꯔꯤꯅꯤ ꯀꯩꯁꯨ ꯁꯥꯎꯗꯦꯗ ꯑꯩꯁꯨ ꯍꯥꯏ ꯑꯣꯀꯦ ꯊꯦꯡꯀ꯭ꯌꯨ ꯌꯥꯏꯐꯕ ꯑꯩꯈꯣꯏ ꯕꯦꯕꯤꯅ ꯍꯥꯏꯕ ꯁꯥꯎꯅꯨꯀꯣ ꯍꯧꯖꯤꯛꯄꯨꯗꯤ ꯌꯨꯝꯗ ꯂꯥꯛꯂꯦ ꯀꯀꯥ ꯍꯥꯏꯕ ꯑꯣꯀꯦ ꯅꯪ ꯆꯦꯟꯅꯦꯜ ꯄꯥꯏꯔꯗꯤ ꯀꯀꯥꯒ ꯁꯞꯄꯣꯔꯠ ꯇꯧꯅꯔꯁꯤ ꯑꯗꯣ ꯀꯀꯥꯒ ꯍꯥꯟꯅꯗꯒꯤ ꯁꯞꯄꯣꯔꯠ ꯂꯩꯅꯕ꯭ꯔꯥ ꯑꯩꯅ ꯍꯥꯏꯕꯗꯤ ꯌꯥꯏꯐꯕꯗ ꯍꯥꯏꯕꯅꯤꯗ ꯃꯌꯥꯝ ꯁꯥꯎꯕꯤꯅꯨꯀꯣ ꯌꯥꯏꯐꯕ ꯅꯉꯥꯡ ꯅꯥꯕꯗ ꯀꯩꯕ ꯃꯤꯂꯣꯏꯅ ꯁꯤꯡꯒꯔ ꯍꯥꯏꯕ ꯍꯧꯖꯤꯛꯄꯨꯗꯤ ꯌꯨꯝꯗ ꯂꯥꯛꯑꯦ ꯑꯗꯣ ꯅꯪꯒ ꯀꯀꯥꯒ ꯀꯅꯦꯛ ꯂꯩꯅꯕ꯭ꯔꯥ ꯀꯀꯥꯗꯤ ꯈꯪꯗꯅ ꯍꯥꯏꯕꯅꯤꯀꯣ ꯅꯪ ꯆꯦꯅꯦꯜ ꯏꯕꯦꯝꯆꯥꯅ ꯁꯥꯎꯅꯕ ꯌꯥꯗꯦꯀꯣ ꯑꯉꯥꯡꯁꯤꯡ ꯆꯨꯝꯃꯤ ꯏꯕꯦꯝꯆꯥ ꯑꯗꯨꯃꯥꯏꯅ ꯃꯔꯛ ꯃꯔꯛꯇ ꯊꯦꯠꯂꯛꯑꯣꯕꯀꯣ ꯑꯗꯣ ꯔꯣꯅꯤꯇꯥ ꯆꯦꯅꯦꯜ ꯄꯥꯏꯕ꯭ꯔꯥ ꯍꯥꯏꯕ ꯑꯝꯇ ꯈꯨꯝꯃꯣ ꯑꯦꯜꯕꯤ ꯃꯄꯨꯁꯦ ꯃꯇꯝ ꯆꯥꯗꯦꯀꯣ ꯊꯨꯒꯥꯏꯕꯒ ꯊꯨꯗꯦꯛꯄꯒ ꯇꯧꯅ ꯂꯩꯔꯦ ꯀꯔꯤ ꯈꯪꯗ꯭ꯔꯦ ꯑꯕꯣꯛ ꯂꯥꯛꯈꯤꯒꯦ ꯑꯩꯁꯨ ꯅꯣꯏ ꯃꯌꯥꯝ ꯍꯥꯏ ꯌꯥꯐꯦꯕꯅ ꯑꯗꯩꯗꯤ ꯇꯅ ꯁꯔꯃ ꯍꯥꯏꯅ ꯂꯩꯔꯝꯃꯤ ꯑꯉꯥꯡꯁꯤꯅ ꯑꯣꯟꯊꯣꯛꯄꯅꯤ ꯍꯣꯏ ꯂꯩ ꯀꯀꯥ ꯚꯤꯗꯤꯑꯣ ꯌꯦꯡꯉꯤ ꯑꯣꯀꯦ ꯑꯗꯣ ꯅꯪ ꯆꯦꯅꯦꯜ ꯄꯥꯏꯗꯅꯦ ꯀꯀꯥꯗ ꯀꯣꯃꯦꯟ ꯊꯔꯝꯃꯣꯀꯣ ꯁꯞ ꯇꯧꯔꯝꯃꯣ ꯀꯀꯥ ꯁꯣꯏꯗꯅ ꯍꯜꯂꯛꯀꯦ ꯑꯗꯣ ꯅꯪ ꯀ꯭ꯔꯤꯁꯅꯄꯨꯔꯗ ꯂꯩꯔꯦꯀꯣ ꯀ꯭ꯔꯤꯁꯅꯄꯨꯔꯗ ꯂꯩꯔꯗꯤ ꯂꯥꯛꯑꯁꯨ ꯑꯗꯨꯝ ꯎꯅꯔꯁꯤ ꯃꯥꯏꯅꯨ ꯃꯆꯥꯕꯨꯗꯤ ꯑꯗꯨꯝ ꯎꯅ ꯂꯩꯔꯦ ꯈꯪꯅꯔꯦ ꯃꯥ ꯍꯟꯗꯛ ꯆꯪꯉꯛꯇ꯭ꯔꯦ ꯀꯩꯗꯧꯕ ꯈꯪꯗꯦ ꯍꯟꯗꯛ ꯀꯨꯏꯔꯦ ꯃꯥ ꯆꯪꯉꯛꯇꯕ ꯀꯀꯥꯒꯤꯗ ꯃꯥ ꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯋꯤ ꯀꯀꯥꯗꯀꯣ ꯅꯨꯡꯉꯥꯏꯇꯦ ꯅꯪ ꯃꯥꯏꯅꯨ ꯃꯆꯥꯒꯤ ꯃꯆꯦꯅ ꯍꯥꯏꯇꯥꯔꯛꯄ ꯅꯨꯡꯉꯥꯏꯇꯦ ꯄꯥꯕꯨꯡꯗꯣ ꯈꯜꯂꯨꯕꯗꯀꯣ ꯌꯥꯝ ꯅꯨꯡꯁꯤꯌꯦꯅꯦ ꯄꯥꯕꯨꯡꯗꯣ ꯑꯩꯒꯥꯗꯣ ꯑꯩꯕꯨ ꯌꯥꯝ ꯂꯨꯅ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯀꯀꯥ ꯌꯥꯏꯐꯕꯁꯦ ꯑꯩꯒ ꯑꯗꯨꯝ ꯐꯥꯒꯤ ꯇꯧꯅꯩꯌꯦ ꯑꯗꯨꯅ ꯁꯨꯝ ꯍꯥꯏꯕꯅꯤꯗ ꯁꯥꯎꯅꯨꯀꯣ ꯌꯥꯏꯐꯕ ꯁꯥꯎꯕ ꯌꯥꯗꯦ ꯁꯥꯎꯕ ꯌꯥꯗꯦ ꯌꯥꯏꯐꯕ ꯃꯦꯁꯦꯖ ꯗꯤꯂꯤꯠ ꯇꯧꯅꯨ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯄꯥꯏꯒꯦ ꯇꯧꯈꯠꯄ ꯊꯥꯡꯒꯠꯇ꯭ꯔꯤꯗ
ꯑꯣ ꯄꯥꯏꯌꯣ ꯄꯥꯏꯌꯣ ꯊꯥꯡꯒꯠꯂꯁꯤ ꯊꯥꯡꯒꯠꯂꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯅꯁꯤ ꯑꯗꯣ ꯀꯀꯥꯒꯤꯗ ꯁꯞ ꯇꯧꯔꯝꯃꯣ ꯀꯣ ꯀꯀꯥꯗ ꯃꯦꯁꯦꯁ ꯃꯆꯥ ꯑꯃ ꯊꯔꯝꯃꯣ ꯀꯣꯃꯦꯟ ꯃꯆꯥ ꯑꯃ ꯊꯔꯝꯃꯣ ꯑꯗꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯅꯨꯡꯁꯤꯔꯕ ꯑꯩꯒꯤ ꯆꯦꯅꯦꯜ ꯆꯪꯕꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯔꯣꯅꯤꯇꯥ ꯕ꯭ꯂꯣꯛꯁꯦ ꯀꯣ ꯃꯥꯄꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯩꯅ ꯃꯌꯥꯝꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯁꯦ ꯃꯥ ꯔꯣꯅꯤꯇꯥ ꯁꯔꯃꯥꯅꯤ ꯃꯥꯒꯤ ꯆꯦꯅꯦꯜ ꯃꯃꯤꯡꯁꯦ ꯃꯥꯅ ꯔꯣꯅꯤꯇꯥ ꯕ꯭ꯂꯣꯛ ꯍꯥꯏꯅ ꯊꯝꯃꯦ ꯃꯥꯄꯨꯁꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯇꯝꯕꯤꯌꯨ ꯂꯥꯏꯁ꯭ꯔꯝ ꯈꯨꯃꯟ ꯏꯆꯦꯅꯁꯨ ꯔꯣꯅꯤꯇꯥ ꯕ꯭ꯂꯣꯛꯄꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯁꯥꯎꯗꯦ ꯏꯆꯟ ꯕꯤꯕꯤ ꯍꯥꯏ ꯋꯥꯎ ꯊꯦꯡꯀ꯭ꯌꯨ ꯈꯔ ꯈꯔ ꯃꯔꯛꯇ ꯏꯁꯨꯁꯤꯡꯁꯦ ꯆꯦꯛ ꯇꯧꯗꯕ ꯌꯥꯗꯦꯅꯦ ꯆꯨꯝꯃꯤ ꯏꯆꯦ ꯈꯨꯃꯟ ꯏꯆꯦ ꯈꯨꯃꯟ ꯍꯥꯏꯕ ꯆꯨꯝꯃꯤ ꯏꯕꯦꯝꯆꯥ ꯂꯩꯔꯤꯕꯣ ꯂꯣꯏꯔꯝꯗ꯭ꯔꯤ ꯑꯣꯖꯥ ꯂꯩꯔꯤꯌꯦ ꯑꯣꯖꯥ ꯀꯥꯏ ꯆꯪꯉꯨꯕꯅꯣ ꯑꯣꯖꯥ ꯑꯣꯖꯥ ꯀꯅꯥ ꯑꯦꯜꯕꯤ ꯀꯣꯏꯔꯨꯕꯅꯣ ꯈꯥꯇꯣꯟꯗꯤ ꯉꯁꯤ ꯑꯦꯜꯕꯤ ꯊꯥꯗꯦꯅꯦ ꯈꯥꯇꯣꯟꯅꯗꯤ ꯀꯅꯥꯅꯣ ꯌꯥꯏꯐꯕ ꯑꯗꯨꯕꯤꯅ ꯀꯔꯤ ꯏꯆꯟꯒꯅ ꯏꯇꯩꯃ ꯍꯥꯏꯌꯨꯅꯦ ꯌꯥꯏꯐꯕ ꯍꯥꯏ ꯉꯁꯤ ꯈꯨꯕꯝꯅ ꯆꯦꯅꯦꯜ ꯄꯥꯏꯗꯕ ꯑꯩꯈꯣꯏꯅ ꯇꯧꯅ ꯀꯩꯗꯧꯗꯣꯏꯅꯣ ꯑꯃꯠꯇ ꯇꯧꯔꯣꯏ ꯏꯆꯦ ꯕꯦꯝꯆꯥ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯅꯨ ꯏꯆꯦ ꯈꯨꯃꯟ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯅꯨ ꯑꯩꯒꯤ ꯔꯣꯅꯤꯇꯥ ꯕ꯭ꯂꯣꯛꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯏꯆꯟꯅꯤꯀꯣ ꯃꯥꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯔꯣꯅꯤꯇꯥꯗ ꯀꯣ ꯑꯩ ꯂꯩꯖꯔꯤꯌꯦ ꯂꯩꯖꯔꯤꯌꯦ ꯑꯩꯗꯤ ꯑꯦꯜꯕꯤ ꯀꯣꯏꯔꯨꯕ ꯑꯣꯖꯥ ꯀꯅꯥ ꯀꯅꯥ ꯂꯩꯍꯧꯔꯤ ꯑꯩꯈꯣꯏꯒꯤ ꯗꯣꯅꯤ ꯂꯩꯍꯧꯕ꯭ꯔꯥ ꯌꯥꯝꯅ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯀꯀꯥ ꯆꯥꯔꯤꯗꯣ ꯑꯣ ꯁꯨꯝ ꯍꯥꯎꯋꯦ ꯁꯔꯃꯥ ꯀꯀꯥ ꯎꯔꯗꯤ ꯀꯧꯀꯣ ꯀꯀꯥꯅ ꯁꯛ ꯈꯪꯗꯕꯁꯨ ꯌꯥꯏ ꯃꯥꯏꯅꯨ ꯃꯆꯥꯕꯨꯗꯤ ꯉꯥꯏꯇꯅ ꯈꯪꯅꯩ ꯀꯣ ꯌꯥꯝ ꯅꯨꯡꯁꯤ ꯑꯩꯈꯣꯏ ꯃꯥꯏꯅꯨ ꯃꯆꯥꯁꯨ ꯀꯣꯏꯕ ꯂꯣꯏꯔꯒ ꯑꯣꯖꯥ ꯃꯁꯨ ꯄꯦꯜꯂꯝꯅꯤ ꯍꯥꯏ ꯑꯗꯣ ꯑꯣꯖꯥ ꯀꯩꯅꯣ ꯗꯣꯅꯤ ꯂꯩꯍꯧꯕ꯭ꯔꯥ ꯀꯅꯥꯏ ꯆꯦꯅꯦꯜ ꯆꯪꯉꯨꯕꯅꯣ ꯑꯣꯖꯥ ꯑꯩꯉꯣꯟꯗꯒꯤ ꯍꯩꯕꯅꯤ ꯀꯀꯥ ꯑꯩꯉꯣꯟꯗꯒꯤ ꯍꯟꯕꯅꯦ ꯀꯀꯥ ꯁꯤꯅ ꯃꯌꯥꯝ ꯀꯣꯃꯦꯟ ꯊꯝꯕꯤꯌꯨ ꯂꯥꯏꯁ꯭ꯔꯝ ꯆꯦꯛ ꯆꯥꯛ ꯆꯥꯔꯕ꯭ꯔꯥ ꯍꯪꯉꯦ ꯂꯥꯏꯁ꯭ꯔꯝ ꯆꯥꯛ ꯆꯥꯔꯕ꯭ꯔꯥ ꯍꯪꯉꯦ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤꯁꯦ ꯍꯟꯗꯛ ꯃꯁꯥ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯅ ꯍꯟꯗꯛꯁꯦ ꯆꯪꯗꯕꯅꯤ ꯏꯃꯥ ꯀꯩꯗꯧꯔꯦ ꯃꯥ ꯀꯔꯤ ꯑꯣꯏꯅꯝꯗꯕꯅꯣ ꯔꯣꯅꯤꯇꯥ ꯑꯦ ꯍꯣꯏ ꯀꯨꯏꯔꯦꯅꯦ ꯃꯥ ꯆꯪꯉꯛꯇꯕ ꯑꯩ ꯀꯣꯟꯇꯦꯛꯇꯤ ꯂꯩꯅꯗꯕꯅꯤꯅ ꯄꯥꯎꯅ ꯐꯥꯉꯝꯗ꯭ꯔꯦ ꯑꯩꯁꯨ ꯈꯜꯂꯦꯕ ꯀꯨꯏꯔꯦ ꯎꯗꯕ ꯃꯥ ꯆꯪꯉꯛꯇꯦ ꯃꯥ ꯌꯥꯝ ꯆꯪꯉꯛꯑꯦꯕ ꯀꯀꯥ ꯀꯀꯥ ꯍꯥꯏꯅ ꯅꯨꯡꯉꯥꯏꯇꯦ ꯌꯥꯝ ꯅꯨꯡꯁꯤ ꯑꯩꯈꯣꯏ ꯃꯥꯏꯅꯨ ꯃꯆꯥꯗꯣ ꯅꯣꯏ ꯄꯥꯕꯨꯡꯁꯨ ꯌꯥꯝ ꯅꯨꯡꯁꯤ ꯑꯣꯖꯥꯕꯨ ꯌꯥꯝ ꯅꯨꯡ ꯇꯧꯖꯕ ꯑꯗꯨꯅ ꯄꯥꯕꯨꯡꯒꯤ ꯀꯔꯃ ꯁꯛꯄ ꯐꯪꯈꯤꯗ꯭ꯔꯦ ꯁꯪꯅꯗꯗꯅ ꯑꯁꯇꯤ ꯁꯟꯖꯣꯏꯗꯤ ꯀꯀꯥꯅ ꯁꯛꯑꯝꯃꯤ ꯄꯥꯕꯨꯡꯅ ꯌꯥꯝ ꯄꯥꯝꯖꯕꯗꯨꯒ ꯀꯣ ꯑꯣꯍꯣ ꯏꯁ ꯔꯣꯅꯤꯇꯥ ꯅꯪ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯣ ꯅꯨꯡꯉꯥꯏꯇꯦ ꯃꯥꯏꯅꯨ ꯃꯆꯥꯗꯣ ꯀꯀꯥ ꯃꯪꯒꯣꯜꯅ ꯍꯪꯉꯦ ꯍꯥꯏꯌꯨꯀꯣ ꯀꯥꯎꯅꯨ ꯔꯣꯅꯤꯇꯥ ꯀꯣ ꯀꯀꯥꯅ ꯍꯪꯉꯦ ꯍꯥꯏꯌꯨ ꯕꯤꯕꯤ ꯏꯇꯩꯃ ꯏꯍꯦ ꯅꯪ ꯂꯨꯍꯣꯡꯉꯕꯣꯏ ꯏꯆꯦ ꯈꯨꯃꯟꯅ ꯀꯩꯕ ꯄꯟꯗꯨꯞ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯈꯨꯠ ꯃꯁꯥ ꯃꯉꯥ ꯆꯤꯛꯄꯅꯤꯅ ꯆꯥꯈꯤꯕ ꯄꯨꯝꯅꯃꯛ ꯍꯧꯖꯣꯝ ꯑꯣꯏꯔꯝꯅꯤ ꯌꯥꯏ ꯁꯨꯝ ꯀꯣꯛ ꯆꯤꯛꯑꯦ ꯍꯥꯏ ꯄꯨꯛꯁꯨ ꯊꯤꯜꯂꯤ ꯍꯥꯏꯅ ꯇꯧꯔꯤ ꯏꯍꯦ ꯑꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯅꯦꯠ ꯅꯨꯡꯉꯥꯏꯇꯦ
LBC ga leire se kaigino jaifaba net nungaite ado khaton do karigumba thadine aina saubani hayuko jaifaba baby hai karino net life se adum leire ojagi net city hai bemcha nungaite ne sini ne ojana warise baby hanuba nungaite itema he uba nango ba isan bibi hongdri isan bibi lu hongdri jaife ba ai isan bibi lu hongdri bibi hanuba nungaite itema hayuba hay kya ka honinga itema nyong jaife ba lu hongdri निपा फबा थिरो करी है जयफबा अफबा निपा थिरो चाकरी तोबा गवर्नमेंट की जॉब तोबा इबेमचो तुमबो ओजागी ने नुंगायतन तोबने इबेमचा लेरिबो तौद इबेमचा रिंगन ड्यूटी चपनी ना इबेमचा कायदे लेरमदी इबेमचा गुड नाइट पिरमो कायदे नंगे हेंग ड्यूटी चपमिना को एलबी से सुम लेदे वागनी ताब्रे इबेमचा लेरिबा नथोख्रबा ने से याम नुंगाइते आइगी रिप्लाई सु ताहौद्रे लोनिता नेट नुंगाइते साउनुको ने नुंगाइते जयफबा ऐसे अरिबिनिको है कईगी इतेमनो इचन बिबे है तुमद्री योजा इबेमचा नंगदी पोथाबा जारानिको नंग हयेंगदी ड्यूटी लेबनिना ngana chappanina ko ojai se dum hairi midang sina LB mapuse nupa thina leire hai ronita waruga de ojagi ne jadan tawbani ko Ronita tabra hoi ka hoi kaka pabungi sorat tasu lautre phiroi dadi soidana lau aina su jam pami kakana chapase thank you nayak tadi soidana lakani ko ibem chana ha noi kagino Ronita nayak tadi soidana oja lakani abok su karigumba kanda chahi चाबने चई चाबने अबोक सु करिगुंबा कान चई चाबने जुमी जाद्रे ओजागी नेट इबेम चाना संडे दा खंगते कदौ जानो सानादे दा खंगते कदौ जानो ओजा मसु अबोक चाजरे हाइबा जफबा खातोंदो पारे अदुनी अदुनी Ranita nayakta diko soitana unasi pabungi surato phiroiba kardo nayakta isoro khoramu ebi mabuse nupa thina leire lesabi aribaro haise aribi nate yaifaba chahi kunga taret kuntaruk surabni khoi isan bibi do piroye adum leikhini hai bemchana thank you che bemcha hi hai Ronita na hoi kaka hoi Ronita nayak taba soro khoramu ko pabungi phiroi do nayak tana kulo pauna pangthono honasi LB mapuse no matan net ayaba leikhibra masuai leikhide iche kuman leikhide करी कुनमुगा खक्तने ओ कनो चाही कुनमुगा खक्तने ये जायफबो चाही कुनमुगा तने चाही निफु सुबम तंग जेंगो हाउ कइदौरगे बेबी है ai बेम चा लेरिबो
ꯇꯨꯝꯗ꯭ꯔꯤ ꯑꯩꯒꯤ ꯏꯕꯦꯝꯆꯥ ꯊꯥꯒꯠꯆꯔꯤ ꯑꯩꯒꯤ ꯏꯆꯟꯕꯦꯕꯤ ꯊꯥꯒꯠꯆꯔꯤ ꯃꯇꯝ ꯄꯨꯝꯕꯗ ꯑꯣꯖꯥꯕꯨ ꯀꯀꯥꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕ ꯀꯣꯃꯦꯟ ꯄꯥꯗꯅ ꯏꯁꯩ ꯀꯥꯏꯗ ꯂꯩꯒꯦ ꯊꯤꯅ ꯍꯣꯠꯅꯗꯅ ꯂꯩꯔꯦ ꯊꯤꯅ ꯍꯣꯠꯅꯗꯅ ꯂꯩꯔꯦ ꯀꯣꯃꯦꯟ ꯄꯥꯔꯤꯁꯤꯗꯤ ꯔꯣꯅꯤꯇꯥꯗꯣ ꯃꯥꯏ ꯄꯥꯕꯨꯡꯒꯤ ꯋꯥꯔꯤꯅꯤ ꯌꯥꯝ ꯅꯨꯡꯁꯤꯌꯦꯕ ꯃꯥꯏ ꯄꯥꯕꯨꯡꯗꯣ ꯅꯪꯒꯤꯗꯤ ꯆꯍꯤ 30 ꯁꯨꯕ ꯅꯨꯄꯥ ꯂꯩꯇꯦ ꯑꯗꯨꯒ ꯍꯣꯡꯉꯁꯦ ꯅꯪꯒꯤꯗꯤ ꯆꯍꯤ 30 ꯁꯨꯕ ꯅꯨꯄꯥ ꯂꯩꯇꯦ ꯑꯗꯨꯒ ꯍꯣꯡꯉꯁꯦ ꯍꯥꯏꯌꯦ ꯋꯥꯎ ꯀꯀꯥꯗꯁꯨ ꯍꯥꯏꯔꯛꯎꯀꯣ ꯌꯥꯏꯐꯕ ꯕꯦꯕꯤ ꯂꯨꯍꯣꯡꯅꯔꯦ ꯑꯩ ꯂꯥꯛꯀꯗꯧꯕꯅꯤ ꯏꯁꯩ ꯁꯛꯄꯒꯤ ꯐꯤꯔꯣꯏ ꯑꯩꯅ ꯄꯥꯡꯒꯅꯤ ꯕꯦꯕꯤ ꯂꯨꯍꯣꯡꯕꯗ ꯌꯥꯏꯐꯕ ꯆꯍꯤ ꯀꯌꯥ ꯁꯨꯔꯦ ꯌꯥꯏꯐꯕ ꯍꯧꯖꯤꯛ ꯀꯩꯗꯧꯔꯤ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨ ꯏꯁꯇꯨꯗꯦꯟꯂ ꯅꯠꯇ꯭ꯔꯒꯅ ꯖꯣꯕ ꯇꯧꯔꯤꯕ꯭ꯔꯥ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨ ꯏꯕꯦꯝꯆꯥ ꯇꯨꯝꯅꯤꯡꯗ꯭ꯔꯤꯕꯣ ꯍꯥꯎ ꯀꯩꯗꯧꯔꯒꯦ ꯕꯦꯕꯤ ꯍꯥꯏ ꯑꯇꯩ ꯀꯅꯥ ꯀꯅꯥ ꯂꯩꯔꯤ ꯏꯆꯤꯟ ꯏꯅꯥꯎ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯁꯞꯄꯣꯔꯇꯔ ꯃꯤꯁꯨ ꯌꯥꯎꯗ꯭ꯔꯦ ꯑꯃ ꯆꯠꯈꯤ ꯑꯅꯤ ꯆꯠꯈꯤ ꯑꯍꯨꯝ ꯆꯠꯈꯤ ꯁꯨꯝ ꯇꯧꯅ ꯂꯩꯔꯦ ꯑꯩꯗꯤ ꯆꯍꯤ 12ꯅꯤ ꯏꯁꯇꯨꯗꯦꯟꯅꯤ ꯀꯀꯥ ꯋꯥꯎ ꯒꯨꯗ ꯌꯥꯏꯐꯕ ꯂꯥꯏꯔꯤꯛ ꯐꯖꯅ ꯇꯝꯃꯨ ꯀꯣ ꯂꯥꯏꯔꯤꯛ ꯐꯖꯅ ꯇꯝꯃꯨ ꯑꯗꯨꯒꯗꯤ ꯀꯀꯥꯁꯤꯕꯨ ꯑꯩꯕꯨ ꯌꯥꯔꯁꯤꯔꯅꯦ ꯌꯥꯔꯨꯈꯤꯅꯨ ꯀꯀꯥꯒꯤ ꯑꯌꯥꯕ ꯌꯥꯔꯨꯈꯤꯅꯨ ꯅꯤꯡꯊꯦꯝ ꯃꯅꯤꯄꯨꯔꯁꯦ ꯅꯤꯡꯊꯦꯝ ꯎꯄꯥꯏ ꯂꯩꯇꯦ ꯀꯞꯀꯅꯨ ꯀꯩꯗꯧꯅꯤ ꯎꯄꯥꯏ ꯂꯩꯇꯦ ꯑꯩꯈꯣꯏꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯍꯥꯏꯕ ꯃꯈꯥ ꯀꯔꯤꯝ ꯂꯩꯇ꯭ꯔꯦꯀꯣ ꯇꯨꯝꯅꯤꯡꯗ꯭ꯔꯤꯌꯦ ꯑꯣꯖꯥ ꯋꯥꯎ ꯑꯣꯀꯦ ꯎꯄꯥꯏ ꯂꯩꯇꯦ ꯅꯤꯡꯊꯦꯝ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯤꯅꯤ ꯃꯅꯤꯄꯨꯔꯗ ꯇꯧꯔꯤꯕ ꯏꯔꯥꯡ ꯑꯁꯤ ꯀꯣ ꯈꯪꯗ꯭ꯔꯦ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯁꯦ ꯁꯤꯔꯕ ꯈꯪꯗꯦ ꯀꯔꯝꯕ ꯚꯨꯠ ꯂꯥꯏ ꯆꯨꯔꯕ ꯈꯪꯗꯦ ꯏꯟꯇꯔꯅꯦꯠ ꯀꯀꯥꯁꯦ ꯍꯥꯟꯅꯗꯤ ꯂꯥꯏꯞ ꯊꯥꯕꯗ ꯏꯁꯩ ꯁꯛꯑꯝꯃꯤ ꯍꯟꯗꯛꯇꯤ ꯁꯛꯈꯤꯗ꯭ꯔꯦ ꯋꯥꯎ ꯅꯪ ꯏꯁꯩ ꯇꯥꯅꯤꯡꯕ꯭ꯔꯣ ꯍꯣꯡꯅꯔꯣ ꯃꯁꯨꯗꯣ ꯏꯁꯩ ꯀꯥꯏꯗ ꯂꯩꯒꯦ ꯌꯦꯡꯂꯤꯕꯅꯤꯀꯣ ꯏꯁꯨ ꯅꯣꯏꯕꯣ ꯑꯁꯨꯅꯤꯕ ꯍꯥꯏꯕ ꯀꯩꯕ ꯀꯀꯥ ꯂꯥꯏꯔꯤꯛꯀ ꯄꯥꯕ ꯌꯥꯗꯦꯗ ꯃꯅꯤꯄꯨꯔ ꯏꯔꯥꯡꯁꯤꯅ ꯍꯣꯏ ꯌꯥꯏꯐꯕ ꯏꯔꯥꯡꯒꯤ ꯏꯔꯥꯡ ꯁꯨꯝ ꯂꯩꯁꯅꯨ ꯀꯣ ꯑꯩꯈꯣꯏꯅꯁꯨ ꯂꯣꯏꯁꯤꯟꯕ ꯉꯝꯄꯣꯟꯇꯦ ꯁꯔꯀꯥꯔ ꯄꯥꯜꯂꯤꯕ ꯀꯧꯕꯅꯤꯅ ꯌꯥꯏꯐꯕ ꯑꯗꯨꯕꯨ ꯏꯔꯥꯡ ꯀꯜꯂꯦ ꯍꯥꯏꯗꯨꯅ ꯃꯇꯝꯗꯤ ꯃꯥꯡꯍꯟꯒꯅꯨ ꯂꯥꯏꯔꯤꯛ ꯁꯨꯝ ꯌꯦꯡꯉꯨ ꯌꯥꯏꯐꯕ ꯇꯨꯡꯒꯤ ꯂꯝꯕꯤ ꯁꯦꯝꯗꯕ ꯌꯥꯗꯦ ꯀꯀꯥꯅ ꯍꯥꯏꯒꯗꯗꯤꯀꯣ ꯀꯀꯥꯒꯤ ꯆꯦꯅꯦꯜꯗꯁꯨ ꯅꯪꯅ ꯆꯪꯕꯤ ꯁꯞꯄꯣꯔꯠ ꯇꯧꯕ ꯀꯀꯥ ꯌꯥꯝ ꯄꯦꯜꯂꯤ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯃꯇꯝ ꯁꯥꯡꯅ ꯃꯥꯡꯍꯟꯗꯕꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯀꯣ ꯃꯤ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯌꯥꯏꯐꯕ ꯀꯀꯥꯅ ꯑꯩꯁꯦ ꯏꯅꯥꯎꯅ ꯅꯨꯡꯁꯤꯅ ꯍꯥꯏꯕꯅꯤ ꯃꯇꯝ ꯃꯥꯡꯍꯟꯒꯅꯨ ꯏꯔꯥꯡꯅ ꯏꯔꯥꯡꯒꯤ ꯊꯣꯛꯄ ꯀꯩꯗꯧꯅꯤ ꯑꯩꯈꯣꯏ ꯅꯣꯏꯅ ꯀꯩꯗꯧꯅꯤ ꯍꯥꯏꯕ ꯇꯥꯒꯦ ꯑꯝꯇꯪ ꯑꯩꯈꯣꯏ ꯅꯣꯏꯅ ꯀꯔꯤ ꯎꯄꯥꯏ ꯂꯩ ꯁꯔꯀꯥꯔꯒꯤ ꯂꯣꯏꯅ ꯄꯋꯥꯔꯅꯤ ꯁꯔꯀꯥꯔꯅ ꯇꯧꯅꯤꯡꯕ ꯇꯧꯕ ꯉꯝꯗꯣꯏꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯀꯩꯗꯧꯅꯤ ꯎꯄꯥꯏ ꯂꯩꯇꯦ ꯍꯥꯏꯔꯤꯁꯤꯅꯤ ꯀꯀꯥ ꯍꯣꯏꯁꯨ ꯎꯄꯥꯏ ꯂꯩꯇꯦ ꯄꯥꯡꯕ ꯌꯥꯕ ꯃꯇꯦꯡ ꯄꯥꯡꯈ꯭ꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯒꯤ ꯀꯣ ꯑꯗꯨꯅꯤ ꯂꯥꯏ ꯄꯨꯖꯥꯒꯤ ꯏꯁꯩ ꯁꯛꯄꯁꯨ ꯊꯤꯔꯤꯕꯅꯤ ꯐꯪꯉꯦꯗ ꯏꯆꯦ ꯈꯨꯃꯟ ꯅꯪ ꯁꯤꯃ ꯅꯁꯨꯁꯤ ꯌꯥꯝꯅ ꯍꯟꯊ ꯍꯟꯊꯅ ꯍꯥꯏꯈ꯭ꯔꯦꯕꯨ ꯏꯁꯩ ꯊꯥ 2 ꯃꯃꯥꯡꯗ ꯕꯥꯇꯣꯟ ꯐꯪꯉꯦ ꯀꯩꯅꯣꯒꯤ ꯂꯥꯏꯒꯤ ꯀꯣ ꯌꯥꯏꯐꯕ ꯀꯀꯥꯅ ꯁꯤ ꯍꯥꯏꯅꯁꯨ ꯁꯥꯎꯕ ꯌꯥꯗꯦꯀꯣ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡꯁꯨ ꯃꯇꯦꯡ ꯇꯧꯗꯕ ꯌꯥꯗꯦ ꯂꯥꯏꯔꯤꯛꯁꯨ ꯄꯥꯗꯕ ꯌꯥꯗꯦ ꯀꯣ ꯍꯣꯏ ꯀꯀꯥꯗꯣ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯅꯤ ꯅꯣꯏꯇ ꯅꯠꯇꯦ ꯌꯥꯏꯐꯕ ꯑꯩꯈꯣꯏꯁꯨ ꯄꯦꯟꯗ꯭ꯔꯤꯕꯅꯤꯀꯣ ꯑꯅꯤꯃꯛ ꯄꯦꯟꯗ꯭ꯔꯤꯕꯅꯤ ꯑꯅꯤꯃꯛ ꯂꯥꯟꯊꯦꯡꯅꯔꯤꯕ ꯑꯅꯤꯃꯛ ꯑꯩꯈꯣꯏꯒꯤꯗꯤ ꯁꯥꯟꯇꯤ ꯄꯨꯔꯛꯇꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯤꯁꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯁꯤ ꯍꯥꯏꯕꯇꯅ ꯎꯄꯥꯏ ꯂꯩꯇꯦ ꯀꯔꯤꯒꯤꯅꯣꯗ ꯑꯩꯈꯣꯏꯅ ꯏꯁꯇꯦꯠ ꯑꯃꯗ ꯂꯩꯕꯅꯤ ꯃꯅꯤꯄꯨꯔꯒꯤꯁꯨ ꯁꯔꯀꯥꯔ ꯄꯥꯜꯂꯤꯕꯅꯤ ꯁꯔꯀꯥꯔꯅ ꯈꯪꯉꯤ ꯑꯗꯨꯕꯨ ꯁꯔꯀꯥꯔꯅ ꯈꯪꯉꯤ ꯍꯥꯏꯔꯁꯨ ꯁꯔꯀꯥꯔꯅ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯧꯖꯤꯛꯁꯨ ꯉꯁꯤꯗꯁꯨ ꯃꯣꯏꯔꯥꯡꯗ ꯀꯣ
ꯃꯣꯏꯒꯤ ꯀꯔꯤꯅꯣ ꯕꯝ ꯀꯥꯞꯁꯤꯜꯂꯛꯄꯗꯒꯤ ꯃꯤ ꯑꯁꯤ ꯑꯅꯥ ꯌꯥꯎꯔꯦ ꯑꯁꯤꯐꯥꯎꯁꯨ ꯌꯦꯡꯅ ꯂꯩꯔꯦ ꯑꯗꯨꯅ ꯈꯪꯗꯦꯗ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯃꯌꯥꯝꯅ ꯉꯥꯡꯅꯕ ꯇꯥꯔꯒ ꯂꯩꯔꯒ ꯑꯣꯖꯥ ꯃꯌꯥꯝꯅ ꯉꯥꯡꯅꯕ ꯇꯥꯔꯒ ꯂꯩꯔꯒꯦ ꯑꯣꯖꯥ ꯍꯣꯏ ꯋꯥꯅꯦꯅ ꯍꯥꯏꯕꯅꯤꯗ ꯏꯗꯣꯝꯆꯥ ꯅꯪ ꯋꯥꯅꯦꯅ ꯍꯥꯏꯕꯅꯤ ꯑꯣꯖꯥꯅꯀꯣ ꯂꯩꯕꯨꯗꯤ ꯁꯨꯝ ꯂꯩꯌꯣꯕꯀꯣ ꯅꯪ ꯋꯥꯅꯦꯅ ꯁꯨꯝ ꯍꯥꯏꯕꯅꯤ ꯑꯣꯖꯥꯅ ꯏꯗꯣꯝꯆꯥꯀꯣ ꯑꯣꯖꯥꯁꯨ ꯀꯨꯏꯔꯣꯏ ꯂꯣꯏꯁꯤꯜꯂꯅꯤ ꯀꯩꯅꯣ ꯍꯌꯦꯡ ꯏꯁꯩ ꯂꯩꯌꯦꯕꯀꯣ ꯏꯕꯦꯝꯆꯥ ꯍꯌꯦꯡꯁꯨ ꯄ꯭ꯔꯣꯒꯥꯝ ꯂꯩ ꯑꯗꯨꯅ ꯀꯨꯏꯅꯗꯤ ꯊꯥꯔꯔꯣꯏ ꯑꯗꯨꯅꯤ ꯌꯥꯏꯐꯕ ꯃꯔꯝ ꯃꯣꯛꯎ ꯂꯥꯏꯔꯤꯛ ꯄꯥꯎ ꯃꯌꯥꯝꯅ ꯇꯧꯔꯛꯄꯗꯁꯨ ꯌꯥꯎꯗꯕ ꯌꯥꯗꯦꯀꯣ ꯑꯗꯨꯒ ꯂꯥꯏꯔꯤꯛꯁꯨ ꯁꯨꯝ ꯌꯦꯡꯒꯅꯤ ꯅꯣꯡꯃꯇ ꯅꯣꯡꯃꯗꯤ ꯏꯔꯥꯡ ꯇꯞꯊꯔꯛꯀꯗꯧꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯤ ꯃꯥꯡꯍꯟꯕ ꯌꯥꯗꯦꯅꯀꯣ ꯑꯣꯖꯥꯅ ꯍꯥꯏꯁꯦ ꯀꯀꯥꯅ ꯍꯥꯏꯁꯦ ꯑꯩꯗꯤ ꯌꯥꯎꯗꯦ ꯑꯣꯖꯥ ꯑꯥꯎ ꯐꯩꯗꯨꯅ ꯈꯪꯗꯦꯗ ꯇꯧꯔꯤꯁꯦ ꯁꯔꯀꯥꯔꯁꯤꯡꯁꯦ ꯌꯥꯝ ꯐꯠꯇꯦ ꯃꯅꯤꯄꯨꯔꯒꯤ ꯄꯥꯜꯂꯤꯕ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯕꯤꯔꯦꯟꯁꯤꯗꯤ ꯅꯨꯡꯁꯤꯔꯛꯇ꯭ꯔꯦꯗ ꯐꯪꯂꯗꯤ ꯑꯗꯣ ꯏꯁꯩ ꯑꯣꯗꯤꯕꯥꯁꯀꯤ ꯏꯁꯩ ꯁꯛꯄꯤꯔꯛꯑꯣ ꯃꯁꯨ ꯑꯕꯣꯛ ꯂꯩꯔꯤꯉꯩꯗ ꯑꯃꯨꯛꯇ ꯇꯥꯖꯍꯧꯒꯦ ꯏꯃꯥ ꯏꯄꯦꯝꯃ ꯏꯆꯦ ꯈꯨꯃꯟ ꯅꯨꯡꯁꯤꯕꯤ ꯇꯥꯔꯣ ꯇꯥꯔꯣ ꯑꯩꯈꯣꯏ ꯔꯣꯅꯤꯇꯥ ꯆꯠꯈ꯭ꯔꯖꯥꯠꯂꯥ ꯌꯥꯏꯐꯕ ꯅꯪ ꯂꯥꯛꯄꯁꯦ ꯑꯩꯗꯤ ꯉꯁꯤꯗꯤ ꯍꯌꯦꯡ ꯂꯥꯛꯆꯔꯒꯦ ꯍꯥꯏ ꯃꯁꯨꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯣ ꯀꯔꯝꯕ ꯈꯨꯟꯗꯅꯣ ꯃꯁꯨ ꯕꯤꯕꯤꯒꯥꯎꯗꯅꯤ ꯆꯦꯛꯈꯨꯃꯟ ꯕꯤꯕꯤꯒꯥꯎꯗꯅꯤꯀꯣ ꯑꯁꯇꯤ ꯁꯟꯖꯣꯏꯅꯤ ꯔꯣꯅꯤꯇꯥ ꯂꯩꯔꯤꯕꯣ ꯔꯣꯅꯤꯇꯥ ꯀꯀꯥꯒꯤ ꯆꯦꯅꯦꯜꯗ ꯀꯣꯃꯦꯟ ꯃꯆꯥ ꯑꯃ ꯊꯥꯔꯝꯃꯨꯀꯣ ꯑꯗꯨꯒ ꯁꯞ ꯇꯧꯔꯝꯃꯣ ꯑꯗꯨꯒ ꯅꯪꯒꯤꯁꯨ ꯁꯞꯄꯣꯔꯠ ꯇꯧꯁꯤ ꯌꯥꯏꯐꯕ ꯂꯥꯏꯁ꯭ꯔꯝ ꯈꯨꯃꯟ ꯕꯤꯕꯤ ꯃꯩꯕꯦꯝꯆꯥ ꯔꯣꯅꯤꯇꯥ ꯕ꯭ꯂꯣꯛꯇ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨꯀꯣ ꯑꯩꯈꯣꯏ ꯃꯩꯇꯩ ꯏꯆꯤꯟ ꯏꯅꯥꯎꯗꯤ ꯂꯣꯏꯅ ꯁꯞꯄꯣꯔꯇꯔ ꯇꯧꯒꯗꯕꯅꯤ ꯃꯇꯦꯡ ꯇꯧꯒꯗꯕꯅꯤ ꯑꯩꯈꯣꯏ ꯆꯞ ꯃꯥꯟꯅ ꯂꯩꯒꯗꯕꯅꯤꯀꯣ ꯂꯩꯔꯤ ꯀꯀꯥ ꯑꯣꯀꯦ ꯅꯪꯅ ꯏꯁꯩꯗꯣ ꯀꯀꯥ ꯁꯛꯂꯒꯦ ꯇꯨ ꯔꯣꯅꯤꯇꯥ ꯁꯔꯃ ꯍꯥꯏꯅ ꯂꯥꯛꯑꯁꯦ ꯌꯥꯏꯐꯕꯅ ꯕꯦꯕꯤ ꯑꯁꯦꯡꯀꯤꯔꯣ ꯒꯨꯗ ꯅꯥꯏꯠ ꯍꯥꯏ श्रीवासोमन नीरे आजू ꯑꯣꯔꯨꯟ ꯃꯁꯨꯅ ꯁꯛꯄꯗ ꯑꯕꯣꯛꯅ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯈꯔꯦ ꯃꯁꯨ ꯋꯥꯎ श्रीवासोमन नीरे आजू ओधिवास कोरे भक्त वृंदी श्रीवासवन नीरे आजू श्रीवासवन नीरे आजू ओधिवास कोरे भक्त वृंदे श्रीवासवन नीरे आजू शांति ꯅꯨꯡꯗꯥꯡꯅꯤꯅ ꯌꯥꯝ ꯂꯥꯎꯖꯗ꯭ꯔꯦꯀꯣ ꯏꯆꯤꯟ ꯃꯌꯥꯝ ꯋꯥꯎ ꯌꯥꯝꯅ ꯐꯖꯩꯌꯦ ꯏꯁꯩꯁꯦ ꯊꯦꯡꯀ꯭ꯌꯨ ꯏꯕꯦꯝꯆꯥ ꯇꯥꯔꯦ ꯀꯀꯥꯒꯤ ꯏꯁꯩꯗꯣ ꯀꯩꯕ ꯕ꯭ꯔꯦꯛ ꯕ꯭ꯔꯦꯛ ꯌꯥꯝꯅ ꯇꯨꯝꯅꯤꯡꯉꯤ
ꯉꯥꯀꯥꯕꯁꯤꯗ ꯍꯥꯏꯕ ꯉꯥꯀꯥꯕꯁꯤꯗ ꯇꯥꯔꯦ ꯀꯥꯀꯥꯒꯤ ꯏꯁꯩꯗꯣ ꯕ꯭ꯔꯦꯛ ꯕꯦꯛ ꯌꯥꯝꯅ ꯇꯨꯝꯅꯤꯡ ꯉꯛꯄꯁꯤꯗꯥꯏ ꯇꯨꯝꯅꯤꯡꯉꯕ ꯅꯪꯕꯣ ꯇꯨꯝꯃꯣ ꯇꯨꯝꯃꯣ ꯋꯥꯎ ꯑꯣꯖꯥꯅ ꯐꯖꯩꯌꯦ ꯏꯁꯩꯁꯦ ꯊꯦꯡꯀ꯭ꯌꯨ ꯏꯕꯦꯝꯆꯥ ꯊꯦꯡꯀ꯭ꯌꯨ ꯊꯦꯡꯀ꯭ꯌꯨ ꯑꯩ ꯕꯦꯕꯤꯁꯦ ꯇꯨꯝꯅꯤꯡꯉꯛꯄꯁꯤꯗ ꯃꯌꯥꯝ ꯑꯝꯇꯪ ꯇꯨꯝꯍꯟꯕꯩ ꯃꯟꯇ꯭ꯔ ꯀꯥꯝꯃꯨ ꯑꯗꯣ ꯏꯕꯦꯝꯆꯥꯁꯨ ꯃꯔꯝ ꯃꯣꯛꯄ ꯚꯥꯞ ꯇꯥꯕ ꯖꯨ ꯌꯥꯝ ꯊꯛꯄ ꯅꯤꯄꯥ ꯑꯃꯇꯪ ꯌꯦꯡꯕꯤꯔꯛꯎ ꯒꯟꯖꯥꯒ ꯊꯛꯄ ꯃꯔꯝ ꯃꯣꯛꯄ ꯒ꯭ꯌꯥꯟ ꯇꯥꯕ ꯕꯦꯕꯤꯅ ꯍꯥꯏꯕ ꯏꯟꯕ ꯏꯃꯥ ꯄꯨꯖꯥꯒꯤ ꯏꯁꯩ ꯅꯨꯡꯉꯥꯏꯕꯅꯤ ꯏꯁꯨ ꯕꯦꯕꯤ ꯍꯥꯏ ꯆꯨꯝꯃꯤ ꯆꯨꯝꯃꯤꯀꯣ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏ ꯃꯊꯪꯁꯤꯗ ꯃꯇꯥꯡꯁꯤꯗ ꯄꯥꯕꯨꯡꯁꯨ ꯅꯤꯡꯁꯤꯡꯉꯦ ꯀꯀꯥꯕꯨꯁꯨ ꯊꯥꯒꯠꯆꯔꯤ ꯀꯩꯗꯧꯅꯤ ꯔꯣꯅꯤꯇꯥ ꯃꯤꯑꯣꯏꯕ ꯍꯥꯏꯁꯤꯗꯤ ꯅꯣꯡꯃ ꯆꯠꯀꯗꯧꯃꯛꯇꯅꯤꯀꯣ ꯑꯗꯨꯅ ꯑꯐꯕ ꯃꯤ ꯍꯥꯏꯗꯨꯗꯤ ꯍꯧꯖꯤꯛꯐꯥꯎ ꯁꯣꯟꯅꯔꯤ ꯄꯥꯕꯨꯡꯕꯨ ꯃꯤꯌꯥꯝꯅ ꯁꯣꯟꯅꯔꯤ ꯀ꯭ꯔꯤꯁꯅꯕꯨ ꯃꯤꯄꯨꯝꯅ ꯁꯣꯟꯅꯔꯤ ꯀꯀꯥꯅ ꯁꯛꯄ ꯈꯨꯗꯤꯡꯒꯤ ꯄꯥꯕꯨꯡꯅ ꯆꯦꯟꯁꯤꯜꯂ ꯀꯀꯥꯗ ꯑꯣꯖꯥ ꯌꯥꯝ ꯅꯨꯡꯉꯥꯏꯀꯣ ꯑꯣꯖꯥ ꯌꯥꯝ ꯁꯛꯄꯤꯌꯨꯀꯣ ꯍꯥꯏꯅ ꯀꯀꯥ ꯌꯥꯝ ꯊꯥꯒꯠꯂꯝꯃꯤ ꯀꯔꯤꯕ ꯑꯣꯖꯥ ꯀꯔꯤꯕ ꯑꯣꯖꯥ ꯕꯦꯕꯤꯒꯤ ꯅꯤꯄꯥ ꯑꯝꯇꯪ ꯊꯤꯕꯤꯔꯛꯎ ꯍꯥꯏꯔꯤꯕ ꯏꯕꯦꯝꯆꯥꯗ ꯚꯥꯞ ꯇꯥꯕ ꯃꯔꯝ ꯃꯣꯛꯄ ꯒ꯭ꯌꯥꯟ ꯂꯩꯕ ꯒꯟꯖꯥ ꯊꯛꯄ ꯌꯨ ꯊꯛꯄ ꯀꯀꯥꯅ ꯑꯦꯜꯕꯤ ꯊꯥꯔꯒ ꯑꯩꯅ ꯀꯃꯥꯏꯅ ꯇꯨꯝꯗꯣꯏꯅꯣ ꯑꯣꯖꯥ ꯇꯣꯜꯍꯟ ꯀꯔꯤ ꯅꯪ ꯍꯥꯏꯗꯣ ꯌꯥꯕ꯭ꯔꯥꯅꯦ ꯍꯥ ꯅꯪ ꯑꯗꯨꯃꯥꯏ ꯍꯥꯏꯔꯒ ꯄꯥꯕꯨꯡꯅ ꯀꯃꯥꯏꯅ ꯇꯨꯝꯃꯣꯏꯗꯣꯏꯅꯣ ꯌꯥꯔꯣꯏ ꯌꯥꯔꯣꯏ ꯕꯦꯕꯤ ꯌꯥꯔꯣꯏ ꯐꯔꯦ ꯇꯨꯝꯃꯨꯔꯣ ꯕꯦꯕꯦ ꯅꯪ ꯇꯨꯝꯃꯨꯔꯣꯀꯣ ꯄꯥꯕꯨꯡ ꯇꯨꯝꯈꯤꯔꯣꯏꯀꯣ ꯑꯕꯣꯛ ꯈꯣꯏꯒꯤ ꯄꯨꯖꯥꯒꯤꯗꯤ ꯏꯁꯩ ꯑꯣꯖꯥ ꯑꯣꯔꯨꯟ ꯃꯁꯨꯅ ꯁꯛꯏ ꯃꯁꯨ ꯑꯣ ꯀꯌꯥ ꯀꯨꯏꯔ ꯋꯥꯔꯤꯅꯣ ꯆꯨꯝꯃꯤ ꯀꯀꯥ ꯃꯅꯤ ꯔꯣꯅꯤꯇꯥꯗꯨꯅꯤ ꯀꯀꯥꯅ ꯍꯥꯏꯁꯦ ꯅꯣꯡꯃꯗꯤ ꯂꯣꯏ ꯆꯠꯀꯗꯧꯅꯤ ꯑꯗꯨꯅ ꯄꯥꯕꯨꯡꯅ ꯐꯕꯅꯤꯅ ꯍꯧꯖꯤꯛ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯁꯣꯟꯅꯩ ꯀ꯭ꯔꯤꯁꯅꯄꯨꯔꯒꯗꯣ ꯅꯨꯡꯉꯥꯏꯇꯦꯅ ꯀꯣ ꯄꯥꯕꯨꯡꯅ ꯁꯛ ꯊꯤꯖꯔꯁꯨ ꯃꯥꯅ ꯊꯣꯡꯕ ꯆꯥꯛ ꯌꯦꯟꯁꯥꯡ ꯑꯗꯩꯗꯤ ꯂꯣꯏꯅ ꯃꯐꯝ ꯄꯨꯝꯅꯃꯛ ꯁꯤꯟ ꯊꯨꯡꯕ ꯃꯕꯨꯡꯁꯨ ꯈꯣꯡꯉꯤ ꯀꯤꯇꯣꯝꯕꯨꯁꯨ ꯐꯝꯃꯤ ꯂꯥꯏꯔꯤꯛꯁꯨ ꯇꯧꯔꯤ ꯂꯥꯏ ꯁꯦꯕꯥꯁꯨ ꯊꯋꯥꯏ ꯌꯥꯎꯔꯤ ꯄꯥꯕꯨꯡꯗꯣ ꯅꯨꯡꯉꯥꯏꯇꯦ ꯔꯣꯅꯤꯇꯥ ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯈꯜꯗ ꯑꯕꯣꯛꯀꯤ ꯊꯃꯣꯏꯗꯁꯨ ꯄꯥꯜꯂꯤꯀꯣ ꯑꯗꯨꯅꯤ ꯏꯆꯦ ꯂꯥꯏꯁ꯭ꯔꯝ ꯑꯩꯒꯤ ꯏꯆꯟ ꯔꯣꯅꯤꯇꯥ ꯁꯔꯃꯁꯦ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯕꯦꯟꯗꯧ ꯈꯨꯃꯟꯗ ꯅꯁꯨꯅ ꯍꯥꯏꯖꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩꯒꯤ ꯃꯆꯟꯅꯨꯄꯤ ꯑꯃ ꯂꯩ ꯑꯩꯅ ꯀꯥꯕꯦꯔꯤ ꯁꯔꯃꯅꯀꯣ ꯑꯩꯅ ꯃꯥꯏꯅꯨ ꯃꯆꯥ ꯀꯧꯔꯤ ꯃꯥ ꯅꯣꯛꯆꯔꯤꯕꯀꯣ ꯃꯁꯥ ꯉꯝꯗꯦ ꯅꯨꯡꯉꯥꯏꯇꯦ ꯔꯣꯅꯤꯇꯥ ꯀꯀꯥ ꯃꯪꯒꯣꯟꯅ ꯍꯪꯉꯤ ꯍꯥꯏꯌꯨꯀꯣ ꯅꯪ ꯀꯥꯎꯅꯨ ꯌꯥꯏꯐꯕ ꯃꯍꯨꯝ ꯑꯗꯨꯅꯤ ꯏꯕꯦꯝꯆꯥ ꯕꯦꯕꯤꯒꯤ ꯅꯨꯄꯥ ꯑꯝꯇꯪ ꯊꯤꯔꯛꯑꯣ ꯐꯥꯇꯣꯟꯗꯣ ꯍꯌꯦꯡ ꯊꯥꯔꯛꯀꯗꯕ ꯃꯥꯜꯂꯦ ꯀꯔꯤ ꯊꯥꯔꯛꯀꯗꯣꯏꯅꯣ ꯌꯥꯏꯐꯕ ꯀꯔꯤ ꯄꯣꯠꯅꯣ ꯍꯥꯏꯒꯦ ꯀꯀꯥ ꯍꯣꯏ ꯍꯥꯏꯌꯣ ꯅꯨꯡꯉꯥꯏꯇꯦ ꯑꯩ ꯃꯥꯏꯅꯨ ꯃꯆꯥꯗꯣ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯁꯣꯅꯥꯀꯕ ꯃꯥ ꯂꯥꯛꯑꯗꯤ ꯍꯦꯛꯇ ꯀꯩꯅꯣꯝꯇ ꯊꯧꯗꯥꯔꯝꯅꯤ ꯃꯥ ꯀꯣꯂꯦꯖ ꯀꯥꯔꯤ ꯅꯨꯡꯉꯥꯏꯇꯦ ꯁꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯇꯅ ꯁꯨꯝ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛ ꯆꯠꯈꯤꯗꯧꯃꯛꯇꯅꯤ ꯔꯣꯅꯤꯇꯥ ꯀꯣ ꯑꯗꯨꯅ ꯔꯣꯅꯤꯇꯥ ꯀꯩ ꯍꯥꯏꯅꯤ ꯃꯔꯝ ꯚꯥꯞ ꯇꯥꯎ ꯂꯥꯏ ꯁꯦꯕꯥ ꯐꯖꯅ ꯇꯧ ꯄꯥꯕꯨꯡ ꯍꯣꯏꯒꯤ ꯏꯖꯠ ꯃꯥꯡꯍꯜꯂꯣꯏꯁꯤ ꯀꯣ ꯑꯩꯒꯤ ꯅꯨꯄꯥꯗꯤꯅꯦ ꯀꯀꯥ ꯒꯨꯝꯕꯗꯤ
ꯄꯥꯝꯗꯦꯗꯀꯣ ꯑꯩꯗꯤ ꯑꯣꯖꯥ ꯇꯣꯜꯍꯟꯒꯨꯝꯕꯗꯨꯅꯤ ꯑꯩꯅ ꯊꯤꯔꯤꯁꯦ ꯑꯣꯏꯃꯥ ꯑꯩꯒꯤ ꯏꯆꯟ ꯕꯦꯕꯤ ꯀꯔꯤꯅꯣ ꯀꯔꯤꯅꯣ ꯅꯣꯏꯅ ꯍꯥꯏꯁꯤꯕꯣ ꯌꯥꯔꯣꯏ ꯅꯪ ꯌꯨꯝ ꯄꯥꯟꯕ ꯌꯥꯔꯣꯏꯀꯣ ꯏꯃꯥꯅ ꯅꯪꯕꯨ ꯅꯪꯒꯤꯗꯃꯛꯇ ꯀꯔꯤ ꯋꯥꯠꯂꯤꯒꯦ ꯅꯪꯕꯣ ꯍꯥ ꯅꯪꯒꯤꯗꯃꯛꯇ ꯊꯝꯃꯤ ꯃꯌꯥꯝꯁꯦ ꯅꯪ ꯎꯗ꯭ꯔꯕ꯭ꯔꯣ ꯍꯥ ꯑꯩꯈꯣꯏ ꯏꯄꯥꯒꯤ ꯂꯥꯏ ꯀꯨꯝꯈꯤꯕꯅꯤ ꯃꯁꯨ ꯏꯃꯥꯒꯤ ꯕꯤꯗꯥꯏ ꯇꯧꯕꯗ ꯃꯁꯨ ꯀꯞꯅꯤꯡꯕ ꯐꯥꯎꯈꯤꯅꯦꯀꯣ ꯃꯁꯨ ꯃꯗꯨꯒꯗꯤ ꯂꯣꯏ ꯀꯞꯅꯔꯤꯃꯤ ꯑꯩꯉꯣꯟꯗ ꯍꯥꯏꯕꯅꯤ ꯀꯀꯥ ꯑꯣ ꯃꯥꯅꯦ ꯂꯣꯏꯔꯦꯍꯦ ꯕꯦꯕꯤ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤꯒꯤ ꯋꯥꯈꯜ ꯍꯥꯏꯔꯦꯗꯅ ꯌꯥꯏꯐꯕꯣ ꯅꯪꯅ ꯍꯩꯌꯦꯗꯀꯣ ꯅꯪꯁꯦ ꯑꯣꯖꯥ ꯃꯁꯨꯗꯣ ꯀꯣꯏꯕ ꯆꯠꯂꯝꯒꯅꯤꯌꯦ ꯏꯕꯦꯝꯆꯥꯅ ꯑꯣꯖꯥ ꯕꯥꯏ ꯕꯥꯏ ꯑꯃ ꯅꯪ ꯂꯩꯈꯤꯅꯤ ꯍꯥꯏꯗꯥꯏꯅꯦ ꯏꯕꯦꯝꯆꯥ ꯏꯕꯦꯝꯆꯥ ꯑꯝꯇꯪ ꯈꯨꯃꯝ ꯉꯁꯥꯏꯗꯣ ꯕꯥꯏ ꯕꯥꯏ ꯇꯧꯔꯒ ꯀꯔꯤꯝ ꯈꯨꯝꯃꯝꯗꯦ ꯏꯕꯦꯝꯆꯥ ꯅꯪ ꯂꯩꯈꯤꯅꯤ ꯍꯥꯏꯗꯥꯏꯅꯦ ꯉꯁꯥꯏꯗꯤ ꯏꯕꯦꯝꯆꯣ ꯅꯪ ꯉꯁꯥꯏ ꯂꯩꯈꯤꯅꯤ ꯍꯥꯏꯗꯥꯏꯅꯦ ꯀꯀꯥꯁꯦ ꯀ꯭ꯋꯥ ꯆꯥꯗ꯭ꯔꯕꯣ ꯔꯣꯅꯤꯇꯥ ꯊꯦꯡꯀ꯭ꯌꯨ ꯅꯪ ꯀꯀꯥ ꯀ꯭ꯋꯥ ꯆꯥꯕꯗꯣ ꯀꯥꯎꯗ꯭ꯔꯤꯅꯦꯀꯣ ꯀꯀꯥꯅ ꯀ꯭ꯋꯥ ꯈꯔ ꯊꯥꯗꯣꯛꯏ ꯀꯣ ꯆꯥꯅꯤꯗ ꯌꯥꯝ ꯅꯨꯡꯁꯤ ꯑꯩꯒꯤ ꯏꯆꯟ ꯔꯣꯅꯤꯇꯥ ꯌꯥꯝ ꯅꯨꯡꯁꯤ ꯀꯀꯥꯅ ꯆꯥꯕ ꯀ꯭ꯋꯥ ꯃꯥ ꯍꯧꯖꯤꯛꯐꯥꯎ ꯀꯥꯎꯔꯝꯗ꯭ꯔꯤꯑꯕ ꯀꯀꯥꯒꯤ ꯀ꯭ꯋꯥ ꯈꯨꯆꯥꯗꯣ ꯀꯥꯎꯔꯝꯗ꯭ꯔꯤꯑꯕꯀꯣ ꯑꯁꯅ ꯁꯥꯃꯨ ꯃꯥꯛꯁ ꯀꯜꯂꯨ ꯍꯥꯏꯕ ꯑꯣꯖꯥ ꯇꯣꯔꯟꯗꯣ ꯇꯨꯝꯂꯒꯦ ꯑꯣꯖꯥ ꯑꯣꯀꯦ ꯑꯣꯀꯦ ꯇꯨꯝꯃꯣ 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 ꯒꯨꯗ ꯅꯥꯏꯠ ꯏꯕꯦꯝꯆꯥ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯕꯦꯕꯤꯅꯥ ꯀꯔꯤ ꯍꯥꯏꯕ ꯌꯥꯏꯐꯕ ꯑꯩꯕꯨ ꯌꯣꯜꯂꯒ ꯅꯪ ꯄꯦꯜꯂꯣꯀꯣ ꯍꯥꯟꯅ ꯆꯥꯔꯝꯗꯕꯒꯤ ꯇꯣꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯆꯥꯅꯤ ꯆꯥꯅꯤ ꯊꯥꯒꯠꯆꯔꯤ ꯑꯩ ꯔꯣꯅꯤꯇꯥ ꯁꯔꯃ ꯀꯀꯥꯅ ꯀ꯭ꯋꯥ ꯆꯥꯕ ꯃꯥꯗꯣ ꯀꯥꯎꯔꯝꯗ꯭ꯔꯤꯑꯕ ꯀꯥꯎꯔꯝꯗ꯭ꯔꯤ ꯑꯁ ꯕꯦꯕꯤ ꯋꯥꯈꯜꯁꯦ ꯂꯥꯟꯅ ꯈꯟꯈꯔꯦ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯌꯥꯏꯐꯕ ꯅꯪꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯍꯩꯔꯦ ꯀꯣꯃꯦꯟꯁꯤꯕꯣ ꯔꯣꯅꯤꯇꯥꯅ ꯍꯥꯟꯅ ꯆꯥꯔꯝꯕꯗꯒꯤ ꯊꯥꯗꯣꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯅꯪꯗꯤ ꯆꯥꯔꯤꯕꯣ ꯍꯣꯏ ꯆꯥꯅꯤꯗ ꯅꯣꯡꯃ ꯁꯣꯏꯗꯅ ꯆꯥꯔꯛꯀꯅꯤ ꯅꯣꯡꯃ ꯁꯣꯏꯗꯅ ꯆꯥꯔꯛꯀꯅꯤ ꯑꯩꯁꯦ ꯕꯦꯕꯤ ꯋꯥꯈꯜꯁꯦ ꯂꯥꯟꯅ ꯈꯟꯈ꯭ꯔꯦ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯀꯀꯥ ꯑꯗꯨꯝ ꯍꯥꯏꯕꯅꯦ ꯆꯨꯝꯃꯦ ꯅꯪ ꯍꯥꯏꯁꯦ ꯆꯨꯝꯃꯦꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯆꯨꯝꯃꯤ ꯅꯪ ꯍꯥꯏ ꯆꯨꯝꯃꯦ ꯒꯨꯗ ꯅꯥꯏꯠ ꯕꯥꯏ ꯕꯥꯏ ꯑꯣꯖꯥ ꯒꯨꯗ ꯅꯥꯏꯠ ꯏꯕꯦꯝꯆꯥ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯣ ꯏꯕꯦꯝꯆꯥ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯣꯀꯣ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯏꯕꯦꯝꯆꯥ ꯒꯨꯗ ꯅꯥꯏꯠ ꯑꯣꯖꯥꯁꯨ ꯀꯨꯏꯔꯔꯣꯏꯗ ꯂꯣꯏꯁꯤꯜꯂꯅꯤ ꯏꯕꯦꯝꯆꯥ ꯕꯥꯏ ꯑꯣꯏꯈ꯭ꯔꯦ ꯑꯩꯈꯣꯏ ꯔꯣꯅꯤꯇꯥ ꯂꯩꯔꯤ ꯑꯩꯁꯦ ꯂꯥꯏꯞꯇꯗꯤ ꯀꯌꯥ ꯂꯥꯛꯇꯦ ꯑꯗꯨꯕꯨ ꯚꯤꯗꯤꯑꯣꯗꯤ ꯌꯦꯡꯉꯤ ꯊꯦꯡꯀ꯭ꯌꯨ ꯍꯣꯏ ꯍꯣꯏ ꯀꯀꯥꯒꯤ ꯚꯤꯗꯤꯑꯣ ꯈꯔ ꯈꯔ ꯌꯦꯡꯕꯤꯌꯨꯀꯣ ꯍꯣꯏ ꯑꯣꯖꯥ ꯍꯥꯏ ꯐꯖꯅ ꯇꯨꯝꯃꯣ ꯐꯖꯅ ꯇꯨꯝꯃꯣ ꯃꯃꯤꯠ ꯎꯏꯁꯜꯂꯒ ꯏꯁꯣꯔ ꯅꯥꯝ ꯁꯣꯜꯂ ꯇꯨꯝꯃꯣꯀꯣ ꯌꯥꯔꯦ ꯅꯨꯄꯥꯒ ꯑꯃꯠꯇ ꯄꯤꯕꯤꯔꯅꯨꯀꯣ ꯄꯦꯜꯂꯦ ꯄꯦꯜꯂꯀꯣ ꯑꯩ
ꯕꯦꯕꯤ ꯄꯦꯜꯂꯕꯣ ꯍꯣꯏ ꯑꯩꯁꯨ ꯊꯥꯗꯣꯛꯄ ꯍꯛ ꯉꯝꯗꯅ ꯁꯨꯝ ꯆꯥꯔꯦ ꯍꯣꯏ ꯃꯊꯪ ꯎꯅꯕꯗ ꯆꯥꯃꯤꯟꯅꯁꯤ ꯀꯣ ꯃꯊꯪ ꯎꯅꯕꯗ ꯄꯣꯔꯣꯛ ꯆꯥꯃꯤꯟꯅꯁꯤ ꯀꯥꯏꯗꯦ ꯀꯀꯥꯁꯨ ꯀ ꯌꯥꯝ ꯆꯥꯔꯝꯃꯤ ꯖꯥꯒꯁꯦ ꯉꯁꯪ ꯉꯥꯡꯉꯝꯃꯤ ꯈꯪꯕ꯭ꯔꯥ ꯍꯩ ꯊꯥꯗꯣꯛꯈ꯭ꯔꯦ ꯀꯀꯥꯁꯨ ꯊꯥꯗꯣꯛꯄ ꯍꯦꯛ ꯉꯝꯗꯅ ꯁꯨꯝ ꯆꯥꯔꯦ ꯆꯥꯎ ꯆꯥꯎ ꯃꯃꯥꯁꯨ ꯆꯥꯕꯅꯦꯕ ꯅꯠꯇ꯭ꯔꯣ ꯕꯦꯕꯤ ꯄꯦꯜꯂꯗꯤ ꯐꯔꯦ ꯂꯨꯍꯣꯡꯉꯨ ꯂꯨꯍꯣꯡꯉꯔ ꯅꯨꯡꯉꯥꯏꯌꯦ ꯑꯣꯀꯦ 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 ꯕꯦꯕꯤ ꯑꯣꯀꯦ ꯍꯣꯏ ꯀꯀꯥꯏ ꯀꯀꯥꯏ ꯀ꯭ꯋꯥ ꯈꯨꯠꯁꯥꯗꯣ ꯅꯪ ꯀꯥꯎꯗꯦꯕꯀꯣ ꯀꯀꯥ ꯌꯥꯝ ꯆꯥꯏꯀꯣ ꯅꯪ ꯀꯥꯎꯔꯝꯗꯤ ꯀꯀꯥꯅ ꯀ꯭ꯋꯥ ꯆꯥꯕꯗꯨ ꯅꯠꯇ꯭ꯔꯥ ꯅꯪ ꯀꯌꯥ ꯀꯨꯏ ꯂꯩꯈꯤꯗꯣꯏꯕ ꯀ꯭ꯔꯤꯁꯅꯄꯨꯔꯗ ꯅꯠꯇ꯭ꯔꯒ ꯍꯣꯖꯥꯏꯗ ꯍꯜꯂꯕꯣ ꯅꯠꯇ꯭ꯔꯒ ꯀ꯭ꯔꯤꯁꯅꯄꯨꯔꯗ ꯂꯩꯔꯤꯕꯣ ꯃꯌꯥꯝ ꯃꯤꯅꯤꯇꯪ ꯂꯩꯌꯨꯀꯣ ꯕꯦꯕꯤ ꯃꯥꯏꯊꯣꯡꯗꯤ ꯍꯨꯠꯇꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯁꯤꯌꯥ ꯌꯥꯝ ꯅꯥꯟꯈ꯭ꯔꯦ ꯀꯀꯥ ꯑꯩ ꯗꯦꯠ 14ꯗ ꯆꯠꯀꯅꯤ ꯑꯣ ꯍꯣꯖꯥꯏꯗ ꯆꯠꯇꯣꯏꯔꯥ ꯇꯥꯗꯣ ꯃꯪꯒꯣꯜ ꯂꯥꯛꯑꯦ ꯂꯥꯏꯛꯗꯟ ꯊꯦꯡꯀ꯭ꯌꯨ ꯔꯣꯅꯤꯇꯥ ꯗꯦꯠ 14 ꯍꯥꯏꯁꯦ ꯍꯟꯗꯛ ꯁꯦꯞꯇꯦꯝꯕꯔꯒꯤꯔꯣ इचे खुमन जय जय इचे खुमन जय जय है ꯀꯀꯥ ꯑꯩꯗꯤ ꯏꯕꯥꯏ ꯑꯣꯏꯔꯒꯦꯀꯣ ꯃꯤꯁꯤꯡꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯈꯠꯅꯕ ꯌꯥꯝꯅ ꯍꯧꯔꯦ ꯍꯧꯗꯦꯁꯨ ꯐꯥꯒꯤ ꯇꯧꯔꯤꯃꯤ ꯕꯦꯕꯤ ꯅꯪ ꯁꯥꯎꯒꯟꯕꯅ ꯐꯥꯒꯤ ꯇꯧꯔꯒ ꯍꯥꯏꯁꯦ ꯄꯦꯜꯂꯦꯗ ꯏꯁꯨꯅ ꯃꯗ ꯂꯥꯛꯂꯦ ꯍꯥꯏꯕ ꯑꯗꯨꯃꯒꯣ ꯏꯆꯦ ꯈꯨꯃꯟꯅ ꯍꯦꯛ ꯁꯥꯟꯇꯤ ꯄꯤꯗꯦꯀꯣ ꯚꯤꯗꯤꯑꯣ ꯏꯗꯤꯇꯤꯡ ꯇꯧꯕꯒ ꯇꯇꯃꯪꯒꯣꯟ ꯏꯆꯦ ꯈꯨꯃꯟꯅ ꯍꯦꯛ ꯁꯥꯟꯇꯤ ꯄꯤꯗꯦꯀꯣ ꯚꯤꯗꯤꯑꯣ ꯏꯗꯤꯇꯤꯡ ꯇꯧꯕꯒ ꯏꯍꯦ
Veronica leibra. Isu nupi namada akhona kari soikiba jauge shanti oidi hairise. Veronica sama kakada komen ama tharamuko nang horen kauni. Okay narmada nang editing tong nai tawro. Nugi na tita. Aido tuming ba. Yai phaba inao. Nungsiba. Shaura nu se. Aido tuning bagi ne. Tuning ba ko. Bye. Kumangi Jontronada video Kaibok edit tauraga Kaibok thamme Muna bondagi Kaibok editing taholakani. Okay, loidadi loisalo narmada tadosu loisalani kuiroi tado kona hayeng taurage. Haji loisalasu kaide tado mongol kuiroi ko loisalani hayeng program lebani ko. Narmada kai nyang chai. Narmada kari nyang chai ngasi. Laladi aisu narmada abok oirasu turen ising hanthaba natrasu hangatnasu chenbani koisu hai he masu nang ngang basibo tadomongo jerum thongba iromba chana dal bhalo bhalo. Kaidoni mathendi super hit ni sikadi hakchang jang kangduna ba isi khuman tumin leiru adune haido isi khuman tumin leiru ay isi khuman tumin leiru. Aidi sinau mayam jang kangwa pamde ko ai leibagi phibam se asiga sum leijage sinau mayam ai leiba chang se suma sum leijage sinau mayam. Jababase khara haramdadi hanoramadi aina attack tawba jabani ado angang oirabasida aisu upai leitre. Jababako madang mapoktadi thungasiko. Oh my god. Yafebase
ꯈꯔ ꯑꯉꯥꯡ ꯑꯣꯏꯔꯝꯃꯗꯤ ꯑꯩꯅ ꯑꯍꯟ ꯑꯣꯏꯔꯝꯃꯗꯤ ꯑꯩꯅ ꯑꯦꯇꯦꯛ ꯇꯧꯕ ꯌꯥꯕꯅꯤ ꯑꯗꯣ ꯑꯉꯥꯡ ꯑꯣꯏꯔꯝꯕꯁꯤꯗ ꯑꯩꯁꯨ ꯎꯄꯥꯏ ꯂꯩꯇꯦ ꯌꯥꯏꯐꯕꯀꯣ ꯃꯊꯪ ꯃꯄꯣꯛꯇ ꯊꯦꯡꯅꯁꯤꯀꯣ ꯄꯦꯜꯂꯦ ꯄꯦꯜꯂꯦ ꯑꯩ ꯄꯦꯜꯂꯦ ꯑꯩ ꯏꯆꯟꯒ ꯑꯣꯏꯅꯤꯡꯗ꯭ꯔꯦ ꯃꯣꯏꯅꯥꯕꯨꯟꯒꯤ ꯏꯗꯤꯠ ꯈꯥꯏꯕꯣꯛ ꯌꯥꯎꯅꯨꯀꯣ ꯏꯁꯨ ꯅꯔꯃꯗꯥ ꯑꯗꯣ ꯃꯪꯒꯣꯜ ꯏꯆꯦ ꯈꯨꯃꯟꯁꯦ ꯄꯨꯟꯁꯤ ꯂꯩꯄꯨꯟꯗ ꯄꯨꯟꯗ꯭ꯔꯗꯤ ꯌꯥꯔꯣꯏ ꯗꯣꯔꯦꯀꯣ ꯑꯁꯨꯃꯥꯏꯅ ꯄꯨꯟꯗ꯭ꯔꯤꯉꯩ ꯃꯥ ꯁꯨꯝ ꯂꯩꯗꯣꯔꯅꯤ ꯁꯨꯃꯥꯏꯅ ꯍꯦꯛ ꯄꯨꯟꯕ ꯅꯨꯃꯤꯠꯇꯣ ꯏꯁ ꯃꯥꯒꯤ ꯋꯥꯍꯩ ꯋꯥꯇꯥ ꯇꯥꯕ ꯅꯔꯃꯗꯥ ꯅꯪ ꯀꯞꯀꯗꯧꯔꯤꯃꯤ ꯑꯗꯨ ꯄꯨꯟꯗ꯭ꯔꯤꯉꯩ ꯅꯪ ꯃꯥ ꯋꯥꯍꯩ ꯋꯥꯇꯥ ꯇꯥꯕ ꯅꯨꯡꯉꯥꯏꯔꯣꯏ ꯍꯦꯛ ꯄꯨꯜꯂꯛꯄꯗꯅꯦ ꯏꯁ ꯅꯪ ꯃꯥꯒꯤ ꯋꯥꯍꯩ ꯇꯥꯕ ꯀꯞꯇ ꯌꯥꯄꯣꯟꯇꯦ ꯑꯕꯣꯛ ꯁꯣꯜꯂꯕꯅꯤꯅ ꯂꯩꯖꯔꯒꯦ ꯇꯨꯃꯤꯟꯅ ꯆꯠꯂꯒꯦ ꯕꯥꯏ ꯗꯤꯌꯥ ꯍꯣꯏꯗ ꯆꯥ ꯊꯛꯂꯨꯒꯦ ꯕꯦꯕꯤꯅ ꯅꯣꯒ ꯋꯥꯔꯕ ꯀꯀꯥ ꯑꯩ ꯋꯥꯗꯦꯗ ꯑꯩ ꯄꯦꯜꯂꯦ ꯅꯪꯒꯤ ꯋꯥꯍꯩ ꯇꯥꯕꯗ ꯑꯩ ꯑꯗꯣ ꯃꯪꯒꯣꯜꯒꯤ ꯐꯤꯒꯔ ꯌꯥꯏꯀꯣ ꯅꯣꯏꯁꯨ ꯅꯣꯏꯗꯦ ꯐꯤꯒꯔꯁꯨ ꯌꯥꯏꯀꯣ ꯅꯣꯏꯁꯨ ꯅꯣꯏꯗꯦ ꯄꯥꯁꯨ ꯄꯥꯗꯦ ꯕꯦꯁ ꯐꯤꯒꯔ ꯋꯥꯎ ꯊꯥꯒꯠꯄꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯐꯤꯒꯔ ꯌꯥꯏꯀꯣ ꯅꯣꯏꯁꯨ ꯅꯣꯏꯗꯦ ꯄꯥꯁꯨ ꯄꯥꯗꯦ ꯕꯦꯁ ꯐꯤꯒꯔꯅꯤ ꯑꯗꯨꯅꯤ ꯅꯪꯁꯨ ꯑꯗꯨꯃꯥꯏꯅ ꯁꯦꯝ ꯆꯞ ꯃꯥꯟꯅꯩ ꯅꯪꯁꯨ ꯌꯥꯝ ꯅꯣꯏꯁꯨ ꯅꯣꯏꯄꯣꯟꯇꯦ ꯅꯁꯥꯔꯦ ꯈꯤꯡ 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 ꯇꯤꯛ ꯇꯤꯛ ꯂꯥꯎꯔꯤ ꯀꯥꯏ ꯅꯣꯏꯔꯒꯦ ꯅꯣꯏꯗꯦ ꯅꯣꯏꯗꯦ ꯑꯣꯀꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯨꯝ ꯌꯥꯕꯅꯤꯗ ꯑꯩ ꯌꯥꯗꯦ ꯍꯣꯏ ꯇꯨꯃꯤꯟ ꯂꯩꯔꯨ ꯏꯆꯦ ꯈꯨꯃꯟ ꯂꯩꯔꯨ ꯁꯤꯖꯅꯤ ꯑꯩ ꯈꯨꯠꯇ ꯑꯣꯀꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ 11:30 ꯇꯥꯔꯦꯀꯣ ꯑꯩꯁꯨ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ ꯎꯔꯦꯗꯅ ꯑꯩꯈꯣꯏ ꯅꯔꯃꯗꯥꯅ ꯍꯥꯏꯔꯛꯏꯁꯦ ꯑꯣꯏ ꯇꯨꯃꯤꯟ ꯂꯩꯔꯨ ꯏꯆꯦ ꯈꯨꯃꯟ ꯂꯩꯔꯨ ꯁꯤꯖꯅꯤ ꯑꯩ ꯈꯨꯠꯇ ꯅꯝꯃꯗꯥꯏ ꯈꯨꯗꯣꯝꯕꯤꯅ ꯒꯤꯠ ꯅꯝꯃꯗ ꯏꯆꯦ ꯈꯨꯃꯟ ꯂꯣꯏꯔꯦ ꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯋꯥꯔꯝꯃꯅꯤ ꯀꯀꯥ ꯂꯩꯍꯧꯔꯣ ꯇꯨꯝꯃꯒꯦ ꯍꯌꯦꯡ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯀꯀꯥꯕꯨꯁꯨ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯖꯔꯤ ꯀꯀꯥ ꯒꯨꯗ ꯅꯥꯏꯠ ꯑꯣꯀꯦ ꯒꯨꯗ ꯅꯥꯏꯠ ꯔꯣꯃꯤꯇꯥ ꯔꯣꯅꯤꯇꯥꯗꯣ ꯀꯀꯥꯒꯤ ꯆꯦꯅꯦꯜꯗ ꯅꯪ ꯀꯣꯃꯦꯟ ꯊꯔꯝꯃꯨꯀꯣ ꯔꯣꯅꯤꯇꯥ ꯀꯥꯎꯅꯤ ꯀꯣ ꯀꯀꯥꯒꯤ ꯆꯦꯅꯦꯜꯗ ꯀꯣꯃꯦꯟ ꯑꯃ ꯊꯔꯝꯃꯨ ꯀꯀꯥ ꯑꯩ ꯔꯣꯅꯤꯇꯥꯅꯤ ꯍꯥꯏꯅ ꯁꯞ ꯇꯧꯔꯝꯃꯨꯀꯣ ꯇꯥꯕ꯭ꯔꯥ ꯔꯣꯅꯤꯇꯥ ꯇꯥꯗꯣ ꯃꯪꯒꯣꯜ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯉꯥ ꯊꯣꯡꯉꯤ ꯈꯥꯏꯔꯤꯁ ꯊꯣꯡꯕ ꯑꯃ ꯑꯩꯈꯣꯏ ꯏꯇꯩꯃꯅ ꯄꯤꯔꯛꯏ ꯑꯩ ꯉꯥ ꯌꯥꯝ ꯆꯥꯏꯌꯦꯅꯀꯣ ꯑꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤꯅ ꯃꯨꯀ ꯉꯥꯒ ꯄꯥꯟꯒ ꯊꯣꯡꯉꯦ ꯅꯔꯃꯗꯥ ꯌꯥꯝ ꯍꯥꯎꯈ꯭ꯔꯦ ꯇꯣꯡꯉꯥꯟꯀꯥꯟꯖꯤꯝꯒ ꯎ ꯃꯣꯔꯣꯛꯅ ꯃꯦꯜꯂꯦꯕꯀꯣ ꯈꯨꯍꯥꯎ ꯑꯃ ꯑꯗꯨ ꯕꯣꯔꯥ ꯑꯃ ꯇꯧꯋꯦ ꯌꯥꯝ ꯍꯥꯎꯈ꯭ꯔꯦ ꯃꯁꯨꯗꯣ ꯐꯤꯒꯔ ꯐꯖꯕꯅꯤ ꯌꯥꯝꯅ ꯑꯕꯣꯛ ꯑꯣꯏꯗꯤ ꯌꯥꯗ꯭ꯔꯦ ꯑꯍꯟ ꯑꯣꯏꯔꯕꯅꯤꯅ ꯀꯥꯏꯗ꯭ꯔꯦꯗ ꯑꯦꯜ ꯖꯤꯕꯤꯅ ꯀꯀꯥ ꯍꯥꯏ ꯋꯥꯎ ꯑꯩꯒꯤ ꯏꯁꯨ ꯂꯩꯌꯦ ꯑꯦꯜ ꯖꯤ ꯕꯤ ꯅꯥꯏꯛ ꯇꯧꯗ꯭ꯔꯣ ꯅꯪꯕꯨ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯇꯥꯗꯣ ꯃꯪꯒꯣꯜ ꯍꯌꯦꯡ ꯏꯁꯩ ꯂꯩꯕ꯭ꯔꯣ ꯑꯧ ꯍꯌꯦꯡ ꯏꯁꯩ ꯂꯩꯌꯦ ꯕꯤꯕꯤꯒꯥꯎꯗꯅꯦ ꯑꯁꯤ ꯁꯟꯖꯣꯏ ꯂꯩ ꯉꯥ ꯆꯥꯕꯅꯦ ꯑꯣ ꯊꯦꯡꯀ꯭ꯌꯨ ꯇꯥꯏꯌꯦ ꯀꯀꯥ ꯍꯣꯏ ꯇꯥꯔꯗꯤ ꯔꯣꯅꯤꯇꯥ ꯀꯣꯃꯦꯟ ꯑꯃ ꯊꯔꯝꯃꯨ ꯀꯀꯥꯒꯤꯗꯀꯣ ꯑꯣꯀꯦ ꯑꯦꯜ ꯖꯤ ꯕꯤ ꯊꯦꯡꯀ꯭ꯌꯨ ꯀꯀꯥꯒꯤ ꯆꯦꯅꯦꯜꯗ ꯂꯥꯛꯄꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯀꯀꯥꯅ ꯅꯨꯡꯁꯤꯕ ꯊꯥꯒꯠꯆꯔꯤ ꯀꯣ ꯇꯥꯗꯣ ꯃꯪꯒꯣꯜ ꯍꯌꯦꯡ ꯏꯁꯩ ꯂꯩꯕ꯭ꯔꯣ ꯂꯩꯌꯦ ꯕꯤꯕꯤꯒꯥꯎꯗ ꯀꯣ ꯕꯤꯕꯤꯅ ꯉꯥ ꯆꯥꯕꯅꯤ ꯍꯥꯏꯌꯦ ꯑꯗꯣ ꯔꯣꯅꯤꯇꯥ ꯄꯣꯊꯥꯔꯣ ꯑꯩꯒꯤ ꯆꯦꯅꯦꯜ ꯄꯥꯏꯗꯦꯅꯦ ꯄꯥꯏꯗꯁꯨ ꯅꯪꯒꯤ ꯂꯩꯕ ꯆꯦꯅꯦꯜꯗꯨ ꯀꯀꯥꯒꯤ ꯆꯦꯅꯦꯜꯗꯨ ꯁꯨꯝ ꯀꯩꯅꯣ ꯇꯧꯔꯝꯃꯣ ꯄꯥꯏꯗꯁꯨ ꯀꯀꯥꯒꯤ ꯆꯦꯅꯦꯜꯗꯣ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯇꯧꯑꯣꯕ ꯑꯗꯨꯒ ꯅꯪ ꯀꯣꯃꯦꯟ ꯊꯝꯃꯨ ꯌꯥꯕꯅꯦꯕꯀꯣ ꯏꯆꯦ ꯈꯨꯃꯟꯒꯤꯁꯨ ꯐꯤꯒꯔ ꯌꯥꯏꯌꯦ ꯑꯁ ꯑꯩꯗꯤ ꯉꯥꯎꯖꯥꯅꯤꯗ ꯏꯆꯦ ꯈꯨꯃꯟꯗꯣ ꯅꯔꯃꯗꯥ ꯅꯔꯃꯗꯣ
이제 쿠먼기수 피거 자예 하이 아스 남마다 이제 쿠먼도 다도 먹고니 ngau자니 마이 피거도 라선 쿠먼아 이수 남마다 굿니 니코 하이버 시도 강이고 깨는 거냐 진돗개 뭐야 애집이네 깡소이 공부짜이가 하고는 이래비다 띵띵띵띵 ꯍꯣꯏ ꯑꯗꯨꯗꯤ ꯇꯧꯔꯤ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯑꯗꯨ ꯇꯧꯔꯝꯃꯣ ꯄꯣꯊꯥꯔꯣ ꯁꯣꯔꯃ ꯍꯌꯦꯡ ꯅꯥꯌꯦꯛꯇ ꯎꯅꯁꯤꯀꯣ ꯀꯀꯥꯒꯤꯗꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ ꯇꯔꯦꯠꯇꯒꯤꯁꯨ ꯊꯥꯏ ꯄꯨꯡ 10ꯗꯁꯨ ꯊꯥꯏꯀꯣ ꯑꯗꯨꯒ ꯑꯗꯨꯝ ꯁꯪꯕ ꯃꯇꯝ ꯁꯨꯝ ꯆꯪꯕꯤꯔꯛꯎꯀꯣ ꯑꯣꯀꯦ ꯁꯣꯔꯃ ꯕꯥꯏ ꯌꯥꯏꯐꯕ ꯅꯪ ꯊꯣꯛꯑꯕꯣ ꯀꯩꯗꯧꯔꯒꯦ ꯍꯥꯏꯌꯦ ꯑꯣꯀꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯄꯣꯊꯥꯅꯕ ꯇꯧꯔꯁꯤ LGBꯁꯦ ꯊꯥꯖꯗꯕꯒꯤ ꯂꯥꯛꯄ ꯑꯣꯏꯔꯝꯒꯅꯤ ꯃꯁꯨ ꯍꯥꯏꯌꯦ ꯍꯥꯏ 오케이 로니타 바이바이 굿나잇 이스나면 앞으로 베비 까까 하이 베비 까까 LGB나 오케이 마수 아두니 나마다 아이디 이체 코만기 피가 그런 아홉자니디 베비 까까 하이가 또 보니 바이바이 까까 하이가 또 보니 까이디 LGB 까이디 다도망고 이제 코만다 뭐 비시고 헐 삐우 nang 하이버 ям 중그래버 이제 코만세 피가 파이나 ям 파바니 마미가 따라오니 숙라오나 다도망고니 ngau지예 이제 코만도 남자 따브로 이제 쿠먼도 벤토도 마미가 쑥쑥 나오네 그 벤토도 다음은 거는 위war이니 다도 뭔가 이제 쿠먼다 볼 비시고 에스 볼 수정 비도미 수정 마tum볼 비도미 볼 마tum 비도미 이제 쿠먼다 마얌 뿐나 토라시오 마얌 방 오이라시고 오케이 베비 포타로 와람니 포타로고 야파버도 바이 비름데 토게 하름데 투미는 토그래 토시라 오 이제 그만 장아 루홍 하이나 따도먹어 루홍 하이나 따도먹어 호야바 아두나 해도 장을 루홍오 라이 야우더바 홍오 뭐 비름 라이 뚱게라 뚱모이라 하고게라 하고라 홍오 이제 그만 루홍오 그나암떡이 보르가 밤자들이 이마 이빠기 보르기 헨바 에이수 노해분이 에이 잘할까니 에이스 라이 야우더바 날마다 홍으로 그람떡이 볼 밤드래 다투문고 이바니 장나 볼 비르시 몽골로이로 몽골 홍제로 다마나 법팡드나 볼 마툼 비라미 시에쿠만다 아이나 사오버 시간 노이 나오 사라니고 하나 묵디 사오드로버니 어버 날마다이디 이제 그만은 사오 이제 그만이 미따시 ngau지 아니고 날마다 이제 그만은 라카면 사오 저바이디 이제 그만이 미따시 ngau지 아니 날마다 뭐 여기 뭐 구피도 아이디 목보다 시려고 뭐 삐리미리 쫙쫙 삐리미 축축쫙 삐리미 이제 그만다 방제로 뭘 마tum삐리미 매양 포타나시고 야파버도 아이가 그노게 애비 너무 사나버니 먹고 마나 사우드니바
ꯐꯥꯒꯤ ꯑꯗꯨꯝ ꯇꯧꯕ ꯍꯣꯏꯗ ꯀꯩ ꯁꯥꯎꯗꯣꯏꯅꯣ ꯁꯥꯎꯔꯝꯃꯣꯏꯗ ꯃꯥꯁꯨ ꯈꯪꯉꯝꯒꯅꯤ ꯀꯩ ꯁꯥꯎꯗꯣꯏꯅꯣ 오케이 베비 포타라시 날마다 포타라시 이제 그만 포타라시 이쇼 행포 아니 다도 몽골 거리노 해 라이 이베수 루홍어 루홍아이도 에스 마이 이제 그만 더먹다이 라이 야호버가 빰드리네 야호그래 숨 홍그로 떠니 홍그로 떠니 하리바 라이 야호르 야호 까임 까이디 홍그로 오케이 날마다 포타라시고 hayeng mu unarasi nayektadi ko isogi thokjandagi nayektaba hayeng haba numitu mu ngairasi sinau mayam mu unasi ngasi gidi khoi pothanarasi ko iche khuman masak yam phajaye adugani tadam ngona ngawise khatongi elbida thengna banida hoi kaide okay baby potharasi ko namada potharasi iche khuman potharasi ronita bai oirage ko naik hayemu unarasi sinau mayam narmada pothara video lo salo nangi upload to bodoko hayemu naik ta ko unasi sinau mayam ko warugade ngasi oire ko hayeng thangja numi lakadoba naik ta ba thangja numi ta mu sinau punamak naik ta unasi ise khuman potharasi okay potharasi narmada nang video lo salo okay bye bye sinau mayam